Mayam Wahamukta Kali Review Taramukchari, Nasi. Mayam from the Kudotam Zagadoriba, movie Sigima Mina, 3 Idiots. Movie Sigi, Wari Liba Matamda, Karigumba, so equivalent Kivayao Bataragasu, Mayam Nanga Vegan Haba Wapumasitam Jerry. Movie Sigi, Horpukisindai, Queen Ubafang Livasi, Ear India Giplay Nasibu Wafangi. Ear India Giplay Nasida, Faran Kurisi Haribanu Pasi, Tom Laduna, Atopa Lebagamada Chatna Bagita Magda. Mafam aduda mahaksu phamduna lei tanjauda phone ama lai phone adu pakaluba matamdadi mahakki wakhalon asi charauna bhaibadu waikre maramdi mongona phone toroklibasi atai kanamtana natti mahakna college taminarappa matamda thengnakiba khwaidi karan tabana pamna phone torokpani nupa aduna harakliba wafam asi taruba matamda mahakti yamna charangnaba amasung yamna thumatkhiba haibadu waikki phone torokliba nupa asi mamina chatur Ramalingam Kawi. Faransu, plane adu Tonglabani, plane adu Paigada Vigi Nigel Lerabani. Adabu Mahana Tanjal the phone toxic Patagi. Mahak, Levak Taduk Chapaya, Habasi Kanki, Maramaduna. Mahaksu, plane adu the Gi, Mato Karamna Kumtarakani have a wakalona say, Kana Mahak, Mafa Madura Lektaki. Madagidi, plane adugi, air hostess Amazon, Kevin cruising Aduna Mahapo, Makada Tasindra Levi to the kitchen cut P, Amazon Makwagi. Plane adugi captain aduda mi anaba mayaure. Maramaduna plane asi amu handabaya roy haduna makoi airport tuda mulen tohonke. Len to holaba matungda Faranbu wheelchair amad habraduna airport ki security ga loina loina mafam madura leriba medical staff sing aduga loina da tholei. Asum musum tholapa matamdadi Faransu ngasagi mahara wanthaki badudi wanthasanaba oiduna lerami. Amasung mahak mamit pangtholtuna phuklong hakotuna ngahaktang mahaki sajil topom thokpa tawi. Doctor Ikam Toroy, I mafam city Chakragi had no mark told it away. Madura Doctor Singaduna, Hoi, after the Niko, Madura Faranso, was a Karapatari Haduna, Yarni Doctor, I just said I had no mafam Madrigi and K. Mount Yapur the Hectolopa Mikupadra, Mafam Maduda, arrival the meaning I don't labor habiti, Dilon Kovan Pamabo, Kanaguman and I don't lay, Adobo, Adu Mana Hatuato, Taxi Papa Nangaru Haba Matagum, Nupa Dugi, Dilon Hariba, Misakatubo. Aini Haduna Changai, Madura Lupaduna Sombo, Dilon Lane, Madura Farana, Kaino, Dilon having Subway Labak and Napagala Hebro, Madura Nupadu so Paripersad, Richalasi Haduna Makoini, taxi to the Tongaduna, Makoy Somusum Lapo Matamda, Sarsi, Kanuda, Hotel of the Legadabra, Madura Farana, Leni Ado, I'm a poem Madame Tusaluki, Aduga Ima Madrigi, Imanapam Telaruki, Madigi Faranso, Marki Marup, Raju Rastogi the Fontore. Razura Stogisu, Tumdra Lerame, Mark in the Pina, Yoga Toribini Haduna, exercise Toguna Lay, Farana Hek Pontropomatamda, Kadore Faran, Madura Farana, Vai, Akui Marubran Chodo, Lady Vai. Nasa wonder Chaturna Fontore, Canon Chaturubo, Silencer Dro. Wait a man Fontor Clipline, Mana Heraklibasi, Ranchola and Nisilina. Why Luta Matamda Rajuso, Haro Banatumatcre, Madi the Faranare, Hai, Yam Tuna Sazolo. I should play number emergency landing to Holadura Nakoi name them the Laklabani. Bobotolo, Madura Rajuso, Brass Hatu Tawi Amazon, Mark Kum Paraduna Centore, Mark in the Pida. Suni, Engating Lake, I give Marupto, Pangi. Mark in the Pinadi, exercise story in Haduna, Mark in the Padura, Nang Kango Setri Hadun Hagitobani. Adubu Mahati Hatu Chile. Masi Matang Sidai Kunakariguma Makangami Madudi, Raju Amusung Paranki Marup, Ividi, Rancho. Matam Queen Ukidrabani, Maramadura Makuiso, Mabu Tina Vigidamata Yamakana Honaki Adabo, Tiba Matamda, Pangmako Balikitabani Adabo, Nasidi, Ransogi Pop Taba Matamda Makwe Nise, Harabana to Matkivani, Madini Mahamadra Faralai, Farana Tong Livagari to the Rajusu Tongshele, Madini Makweni, Asumusum La Pumatamda, Driver Duna, Sar, Obiti Hotel Chaladabra Hadunangi, Madura Farana, Second Chagani, Ado, Imperial College of Engineering Do, Madura Amtahana Changukwisi. Driver the soup, Parifarisar Hadun Hare, Tanja the Rajun Hare, Pai, As ID Kunki Moza proper Kawrini, Faranare, Nandi Mozagi Wag Haribine, Kango Power Selectre to Ganangde, Madi Razusu, Mahaki, Kango the Ying Womatamdi, Kango Shilam the Bagimo with Ubumatam the Oh, Lori than a Hadun Matanda Kanjaki, Somakandana, Dilun Haribana so Yapotalai, Amazon, Mahapu walk no bidam with the Tarakiba, driver to let him the Bagimo with Ubumatamda. Masu market driver to Bokadai the Lake Haduna, Quatiti Duna, Ponto to the Lake. Madini Makoini so Imperial College at the Yorpomatamda,
ꯐꯔꯥꯟꯅ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯍꯥꯏꯔꯛꯏ ꯅꯪ ꯏꯌꯥꯔꯄꯣꯔꯠꯇ ꯑꯃꯨꯛꯇꯒ ꯆꯠꯂꯨꯀꯣ ꯃꯐꯝ ꯑꯗꯨꯗꯅꯦ ꯑꯩꯒꯤꯅꯦ ꯏꯌꯥꯝꯕꯗꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯌꯨꯝꯅꯥꯛ ꯆꯞ ꯃꯥꯟꯅꯕꯅꯤ ꯗꯤꯂꯣꯟ ꯀꯧꯕꯅꯤ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯏꯝꯄꯤꯔꯤꯌꯦꯜ ꯀꯣꯂꯦꯖ ꯑꯗꯨꯗ ꯆꯪꯈꯤ ꯆꯇꯨꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯋꯥꯇꯔ ꯇꯦꯡꯀꯤꯗꯨꯒꯤ ꯃꯊꯛꯇ ꯀꯧꯈꯠꯂꯛꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯥꯊꯨ ꯋꯥꯇꯔ ꯇꯦꯡꯀꯤꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯔꯥꯟꯆꯣ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯂꯥꯛꯏ ꯔꯥꯟꯆꯣ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯥꯏꯂꯦꯟꯁꯔꯅ ꯍꯧꯅ ꯅꯣꯛꯆꯈꯤ ꯃꯗꯨꯒꯤꯗꯤ ꯆꯇꯨꯔꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯑꯅꯤ ꯆꯪꯉꯛꯏ ꯆꯇꯨꯔꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯁꯥꯏꯂꯦꯟꯁꯔ ꯀꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯌꯥꯝꯗ ꯀꯣꯟꯅ ꯍꯥꯏꯖꯔꯛꯀꯦ ꯃꯗꯨꯒꯤꯗꯤ ꯆꯇꯨꯔꯅ ꯔꯝ ꯕꯣꯇꯜ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯏ ꯃꯁꯤꯒꯤ ꯔꯝ ꯑꯁꯤ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯊꯛꯈꯤꯕꯗꯣ ꯑꯗꯨꯒ ꯌꯦꯡꯉꯨ ꯁꯤꯗ ꯌꯥꯎꯔꯤꯕ ꯐꯣꯇꯣ ꯑꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯨꯄꯤꯗ ꯌꯦꯡꯉꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨ ꯌꯦꯡꯉꯨ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯁꯤꯅ ꯑꯩꯒꯤ ꯑꯅꯧꯕ ꯂꯧꯕ ꯂꯦꯝꯕꯣꯔꯒꯤꯅꯤꯅꯤ ꯌꯥꯝꯅ ꯌꯥꯡꯈ꯭ꯔꯖꯥꯠꯅꯤ ꯃꯗꯨꯗ ꯔꯥꯖꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯅꯪꯅ ꯑꯗꯨ ꯑꯩꯈꯣꯏꯗ ꯌꯦꯡꯍꯜꯂꯤꯕꯅꯦ ꯀꯩꯒꯤ ꯃꯗꯨꯒꯤ ꯔꯥꯟꯆꯣꯅ ꯗꯦꯠ ꯎꯠꯂꯤ ꯗꯦꯠ ꯑꯗꯨ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 5ꯅꯤ ꯀꯗꯧꯔꯒꯦ ꯁꯦꯞꯇꯦꯝꯕꯔ ꯇꯥꯡ 5ꯅꯤ ꯀꯗꯧꯔꯒꯦꯁꯦ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯆꯇꯨꯔꯁꯨ ꯇꯦꯡꯀꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯔꯨꯃꯥꯜ ꯑꯗꯨꯅ ꯇꯦꯡꯀꯤ ꯑꯗꯨꯕꯨ ꯇꯛꯊꯣꯛꯏ ꯇꯦꯡꯀꯤ ꯑꯗꯨ ꯇꯛꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯇꯦꯡꯀꯤ ꯑꯗꯨꯗ 5 ꯁꯦꯞꯇꯦꯝꯕꯔ ꯍꯥꯏꯗꯨꯅ ꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯆꯇꯨꯔꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯁꯤꯟ ꯑꯁꯤ ꯄꯥꯁꯇ ꯂꯩ ꯄꯥꯁꯀꯤ ꯁꯤꯟꯗ ꯆꯇꯨꯔꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯔꯥꯟꯆꯣꯗ ꯕꯦꯇꯤꯡ ꯑꯃ ꯇꯧꯈꯤ ꯃꯥꯅ ꯍꯥꯏꯈꯤ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯁꯤ ꯑꯗꯨꯒ ꯀꯅꯥꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯤꯛꯂꯤ ꯒ꯭ꯂꯥꯁ ꯃꯆꯦꯠ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯅꯧꯅ ꯄ꯭ꯂꯥꯁꯇꯔ ꯇꯧꯔꯤꯕ ꯋꯥꯇꯔ ꯇꯦꯡꯀꯤ ꯑꯗꯨꯗ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 5 ꯍꯥꯏꯗꯨꯅ ꯍꯛꯇꯨꯅ ꯊꯝꯈꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯔꯤꯒꯤꯗꯃꯛꯇ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯅ ꯃꯈꯥꯗ ꯈꯪꯕꯤꯔꯛꯀꯅꯤ ꯃꯗꯨꯒꯤꯗꯤ ꯆꯇꯨꯔꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯕꯦꯇꯤꯡ ꯇꯧꯅꯈꯤꯕꯗꯣ ꯑꯩꯗꯤꯅꯦ ꯃꯥꯏ ꯄꯥꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯦ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯐꯔꯥꯟ ꯌꯥꯝꯅ ꯁꯥꯎꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯄꯨꯔꯛꯈꯤꯕ ꯌꯨ ꯂꯤꯛꯂꯤꯗꯨ ꯊꯨꯒꯥꯏꯗꯨꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯔꯥꯟꯆꯣꯒ ꯎꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄ꯭ꯂꯦꯟ ꯑꯃꯕꯨ ꯏꯃꯔꯖꯦꯟꯁꯤ ꯂꯦꯟꯗꯤꯡ ꯇꯧꯍꯟꯗꯨꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯈꯪꯒꯥꯎ ꯐꯥꯎꯕ ꯁꯦꯠꯄ ꯀꯥꯎꯗꯨꯅ ꯆꯦꯜꯂꯛꯂꯦ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯊꯤꯔꯛꯂꯤꯕꯁꯦ ꯆꯍꯤ 5 ꯁꯨꯔꯕꯅꯤ ꯑꯗꯨꯒ ꯊꯤꯕꯁꯨ ꯐꯪꯈꯤꯗ꯭ꯔꯦ ꯇꯧꯕꯇꯕꯨ ꯅꯪꯅ ꯃꯁꯤꯒꯤ ꯀꯥꯟꯅꯗ꯭ꯔꯕ ꯕꯦꯇꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯃꯍꯥꯛ ꯑꯁꯤ ꯂꯥꯛꯀꯅꯤꯒꯥꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯤꯕꯅꯤꯅꯦ ꯃꯗꯨꯒꯤ ꯆꯇꯨꯔꯅ ꯌꯥꯝꯅ ꯀꯔꯦꯝꯅꯔꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯛꯑꯣꯏ ꯑꯩꯁꯨ ꯈꯪꯏ ꯃꯐꯝ ꯑꯁꯤꯗ ꯃꯥ ꯀꯩꯗꯧꯉꯩꯗ ꯂꯥꯛꯑꯣꯏ ꯃꯔꯝꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯐꯔꯥꯟꯗꯤ ꯁꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥꯁꯦ ꯑꯩꯅ ꯊꯤꯗꯣꯛꯎ ꯍꯥꯏꯕ꯭ꯔꯥ ꯅꯪꯅ ꯊꯨꯒꯥꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯃꯗꯨꯒꯤ ꯔꯥꯖꯨꯅ ꯃꯍꯥꯛꯄꯨ ꯈꯥꯝꯂꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯆꯇꯨꯔꯗ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯤꯕꯁꯤꯅ ꯀꯔꯤꯒꯤ ꯃꯗꯨꯗ ꯆꯇꯨꯔꯅ ꯔꯥꯟꯆꯣꯒ ꯎꯅꯅꯕꯒꯤꯗꯃꯛꯇꯅꯤꯅꯦ ꯆꯠꯂꯒ ꯌꯦꯡꯉꯨ ꯃꯍꯥꯛꯅ ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯑꯩꯅ ꯀꯗꯥꯏ ꯌꯧꯔꯦ ꯍꯥꯏꯕꯗꯣ ꯃꯗꯨꯗ ꯔꯥꯖꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯔꯥꯟꯆꯣꯁꯤ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯉꯦꯕ ꯅꯠꯇ꯭ꯔꯥ ꯃꯗꯨꯒꯤ ꯆꯇꯨꯔꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯩ ꯈꯪꯉꯤ ꯃꯍꯥꯛ ꯑꯁꯦ ꯁꯤꯝꯂꯥꯗ ꯂꯩ ꯔꯥꯖꯨ ꯑꯃꯁꯨꯡ ꯐꯔꯥꯟꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞ ꯑꯗꯣ ꯐꯪꯖꯔꯦ ꯈꯜꯂꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯁꯥꯏꯂꯦꯟꯁꯔꯒꯤ ꯀꯥꯔ ꯑꯗꯨꯗ ꯇꯣꯡꯂꯗꯨꯅ ꯁꯤꯝꯂꯥ ꯇꯝꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯡꯊꯛꯀꯤ ꯏꯝꯄꯤꯔꯤꯌꯦꯜ ꯀꯣꯂꯦꯖ ꯑꯣꯐ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯊꯦꯡꯅꯈꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯐꯔꯥꯟꯅ ꯂꯤꯕ ꯍꯧꯔꯛꯏ ꯔꯥꯟꯆꯣ ꯍꯥꯏꯕꯗꯤ ꯔꯟꯆꯣꯔ ꯗꯥꯁ ꯁꯥꯃꯜ ꯗꯥꯁ ꯆꯥꯟꯆꯔ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯁꯨ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯩꯈꯣꯏꯅꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯥꯔꯛꯈꯤꯕ ꯋꯥꯔꯤ ꯑꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯔꯦꯁ ꯑꯃꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯃꯤꯉꯣꯟꯗꯒꯤ ꯍꯦꯟꯅ ꯌꯥꯡꯅ ꯆꯦꯟꯗꯕ ꯇꯥꯔꯒꯗꯤ ꯃꯤꯅ ꯅꯦꯈꯥꯏꯗꯨꯅ ꯆꯦꯟꯈꯤꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯈꯤꯕꯁꯤꯡ ꯑꯁꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯁꯨ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯁ꯭ꯄꯝ ꯑꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ 300 ꯃꯤꯂꯤꯌꯟ ꯁ꯭ꯄꯝꯁꯤꯡꯒ ꯔꯦꯁ ꯇꯧꯅꯔꯒꯅꯤ ꯑꯩꯈꯣꯏ ꯄꯣꯛꯂꯛꯂꯤꯕꯁꯤ 1978ꯀꯤ ꯃꯇꯝꯗ ꯑꯩ ꯑꯁꯤ ꯄꯨꯡ 5:15 PM ꯗ ꯄꯣꯛꯏ ꯑꯗꯨꯒ ꯄꯨꯡ 5:13 PM ꯑꯗꯨꯗ ꯑꯩꯈꯣꯏ ꯕꯕꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯉꯣꯟꯗ ꯑꯩ ꯑꯁꯤ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯥꯟ ꯈꯨꯔꯦꯁꯤ B.Tech ꯏꯟꯖꯤꯅꯤꯌꯔ ꯑꯗꯨꯒ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯁꯨ ꯏꯝꯄꯤꯔꯤꯌꯦꯜ ꯀꯣꯂꯦꯖ ꯑꯣꯐ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯗ ꯐꯥꯔꯁ ꯏꯌꯔ ꯇꯝꯕ ꯍꯧꯏ ꯑꯗꯨꯒ ꯑꯩꯅ ꯀꯔꯤ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤꯅ ꯀꯅꯥꯝꯇꯅ ꯍꯪꯕꯤꯈꯤꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯐꯔꯥꯟꯁꯨ ꯃꯍꯥꯛꯀꯤ ꯄꯣꯌꯣꯟ ꯁꯩꯌꯣꯟꯁꯤꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯈꯣꯏꯒꯤ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯥꯛꯏ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯃꯤ ꯑꯅꯤꯃꯒ ꯂꯣꯏꯅꯅ ꯂꯩꯒꯗꯕ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯑꯁꯤ ꯔꯥꯖꯨ ꯔꯁꯇꯣꯒꯤꯅꯦ ꯔꯟꯆꯣꯔꯗ ꯁꯥꯃꯜꯗꯥꯁ ꯆꯥꯟꯆꯔꯅꯦ ꯃꯍꯥꯛꯅꯦ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯩꯒꯗꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯆꯪꯁꯤꯜꯂꯛꯏ ꯃꯥꯅ ꯍꯥꯏꯔꯛꯏ ꯔꯨꯝ ꯅꯝꯕꯔ ꯍꯥꯏꯔꯛꯀꯗꯧꯔꯒꯦ ꯃꯗꯨꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤ ꯃꯍꯥꯛꯁꯨ D26 ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯅꯝꯕꯣ ꯁꯨꯡꯌꯣꯟꯁꯤꯡ ꯑꯗꯨ
nupa machaduna puraduna lai makhoi ani asum asum langminai ai ming ase manmohan kawi masidu leriba engineer miyam singa chana aibu millimeter haduna kawi yirumgumba breadgumba sangumgumba fizu fizam khudimakki thabak ase aina loina tawi assignment tawba boy copy tawba khudimuk loina tawi fix rate lai masida karimta manteng naroi falana suma suma mafam adu lakpa matamda mafam adu da huinaucha khara sanaduna leibagi mawng adu uruba matamda mauna huinaucha sing adu nungsiman khiduna photo copy tasing na harba matamda falan hariba nupa ase sa nga bu yamna ngaujaba misagamani madagi millimeter na mafam adu leriba huising adugi maming tholi masina kilobyte masina megabyte aduga mahagi mama asena gigabyte kawi hadun hari tasing na harba matamda memory gi storage ki maming aduni KB MB GB aduni aibidi engineering college da rabanina hui gi maming sisu computer gi maming ola thole mafam mudura makhoi kadra changpa matamda rajuna mafam maduda arati haiduna lai kya marum ningduna lemagi mawng adu uruba matamda farandi yamna ngakchaki tasing harba matamda rajuna hinduni farana muslimni aduga mafam maduda tawri mawng adu farandi pung ngakpa haibdo waiki madagi millimeter na hare yengo masina mune la yamna kiba misangni madagi farana mangonda ai faran khurisi kawi haduna hare madagi raju su mahaki puja du loidribanina raju rastogi hadra mahaki puja du da monchin ke madagi millimeter na hare karimta khalunuda mafam masida som lerak taragadi lai thajabaga se loina mangadabani haibidi matam khwa leragana phalang asida mafi moro yaudabani pi khara theselani aduga amukta di chance pibiu haduna lejeduribani haduna hare wai luta matamda rajuna sautuna ai yare chalo mafam asidagi yare chacharage ado lupa mari piro beg amagi lupa ni madura faransu achoibe yaudraduna lupa manga pi lupa manga sige achoibedi aidi kai lo deba lupa achoibe yaude wai luta matamda farana yare lupa do nang gojaro madigi millimeter na hare phaine nakoi na ngonda tip ama pirabani na ngasi nakoi da tip ama pige aduga ngasi numidang di underwear do mamangda hodabadu selaga leigo makoi nisu karigi damaktono haiduna khanduna lei tasing na harba matamda makoi se first year da mingchalakpanina first year gi satra singa se senior singa duna numidangi matam aduda ragging lawbani mafam aduna makoi gi khangau singa dubu loina lokthok haladuna underwear singa du selaladuna makoi gi maning singa du ining thawda khudo loina tamjarabani haiduna loina lawduna laikhe masisu makoi gi ragging tawbagi mawng amani tasing na harba matamda senior singa duna junior singbu makoi bu respect tawrabagi damakta makoi na somna tawkhibani makoi da makal makha kya gi activity mayam pi ki si taw haduna loina hare madigi mafam madura koina mama thakta ubu phangkiba chatu ramalingam haibdusu naha waringai gi matam madura maaksu machu mamel tala thallaba underwear amasetuna jeans pon saduna chatuna leibigi mawng ase koina ubu phangi madigi senior singa duna nupa macha singa dugi makoi gi underwear du chingthara duna check okay haduna sil namduna lekhi madagi farana wari makhatare numit aduda akhoi ijat asri lekha ta duna leire kutching asina salam kotuna leire aduga koksing asina nonthaduna damak lei numit aduda ne akhoina rancho bu ihan han ukhibasi rancho das ki maming asi yamna changi maramadra makhoina rancho haduna makhoina maming asi modern onthokuna kawi numit aduda mahausu nabo poyong kya makaloina da mafam adura changai mafam adura changpa matam adudadi mafam aduda senior singa thendaru haibdo wiki senior singa tura mahapu mahaki khangau phiron singa du loktho haidun hare madura rancho su tumina du maklep tuna lei makoi su yam usitana changcharak tuna rancho gi name te gadu paraduna nami kai gawe mai maming sidi rancho da samal da rancho ga haine yam sangi ne finally ya bhakti mahaki maming si chimpa pusalo adum pharak pusu yai madigi di khangau loktho haibdo yaraktabadagi mahana rancho gi water bottle du loktho laduna rancho das ki phurikha odre singa du hajale isinga du hajalabanina khangau chopa sekanu phate khangau chopudo loktho haduna yam usitan hare madagi ni makoi ni su somna kandadi haibdi raju ga faran gadi rancho gi toriba mawng du uruba matamda yamna ngakhe makoi gi senior singa duna rancho da hariba wapam singa du yadabadagi aina hariba wa singa se amuta hayo law haduna mahana chaturbu kopchali chaturbu mafam madra kopchalapa matamda chatuna rancho da hare mahana harakliba se inistani mahana hare khangao da loktho natragandi ne makoi ne nangi khangao da soidana mapan thokchalani ne wai ruta matamda somna kandani senior na hare oi अंग्रेज की मी हिंदी दा हबदे गदावे चतो नारे ऐसे युगांदा द लेरकपनी अदुगा
ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯍꯤꯟꯗꯤ ꯑꯁꯤ ꯈꯔ ꯋꯤꯛ ꯑꯣꯏ ꯍꯥꯏꯕꯗꯤ ꯍꯤꯟꯗꯤ ꯉꯥꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯇꯞꯄꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯦꯅꯤꯌꯔꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯗꯧꯔꯒꯦ ꯅꯪꯅꯦ ꯇꯞꯅ ꯑꯗꯨꯝ ꯍꯥꯏꯌꯨ ꯀꯩꯝꯇ ꯀꯥꯏꯗꯦ ꯃꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯗꯤꯛꯁꯅꯥꯔꯤ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯍꯤꯟꯗꯤꯗ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯁꯦꯡꯕ ꯄꯤꯌꯣꯔ ꯁꯨද්ධ ꯍꯤꯟꯗꯤꯗ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯃꯨꯇ꯭ꯔ ꯕꯤꯁꯔꯖꯟ ꯍꯥꯏꯗꯅ ꯋꯥꯍꯩ ꯑꯃ ꯇꯥꯔꯨꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯤꯅꯤꯌꯔꯁꯤꯡ ꯑꯗꯨꯗꯤ ꯅꯣꯛꯄꯅ ꯋꯥꯟꯊꯛꯈꯤ ꯃꯄꯥꯟ ꯊꯣꯛꯄꯁꯦ ꯃꯨꯇ꯭ꯔ ꯕꯤꯁꯔꯖꯟ ꯍꯥꯏꯕꯣꯔꯦ ꯁꯤꯅꯤꯌꯔꯗꯨꯁꯨ ꯃꯕꯨꯛꯂꯤ ꯇꯤꯡꯒꯩ ꯅꯣꯛꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯔꯥꯟꯆꯣ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤꯕꯗꯨ ꯃꯈꯣꯏꯅ ꯎꯈꯤ ꯃꯗꯨꯒꯤꯗꯤ ꯁꯦꯅꯤꯌꯔꯗꯨꯁꯨ ꯁꯥꯎꯗꯨꯅ ꯔꯥꯟꯆꯣꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯗꯨꯅ ꯀꯥꯗꯨ ꯊꯤꯜꯂꯤ ꯊꯣꯡ ꯍꯥꯡꯇꯣꯔꯛꯎ ꯀꯔꯤꯒꯨꯝꯕ ꯊꯣꯡ ꯍꯥꯡꯇꯣꯔꯛꯇꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯊꯣꯡ ꯑꯁꯤꯗ ꯁꯦꯃꯤꯁꯇꯔ ꯑꯁꯤꯃ ꯂꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯃꯄꯥꯟ ꯊꯣꯛꯆꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅꯗꯤ ꯑꯁꯨꯝ ꯂꯥꯎꯕ ꯃꯇꯝꯗ ꯔꯥꯟꯆꯣꯗꯤ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦ ꯃꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯁꯨ ꯍꯣꯁꯇꯦꯜ ꯑꯗꯨꯗꯒꯤ ꯊꯣꯡ ꯍꯥꯡꯇꯣꯛꯇꯨꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯃꯇꯧ ꯑꯗꯨꯗ ꯁꯦꯅꯤꯌꯔꯗꯨꯁꯨ ꯌꯥꯝꯅ ꯏꯀꯥꯏꯖꯈꯤ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯈꯤ ꯑꯩ ꯃꯁꯤꯡ 10 ꯊꯤꯒꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯛꯇꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯊꯣꯡꯖꯤꯟꯃꯛꯁꯤꯗ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯆꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯔꯥꯟꯆꯣꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤꯗꯦ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯕꯂꯕ ꯊꯥꯜꯂꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯐꯔ ꯊꯥꯗꯠꯈꯤ ꯍꯥꯏꯕꯗꯤ ꯋꯦꯌꯔꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯆꯤꯡꯊꯔꯛꯏ ꯑꯃꯁꯨꯡ ꯊꯥꯗꯠꯈꯤ ꯋꯦꯌꯔꯁꯤꯡ ꯑꯗꯨ ꯃꯦꯟꯗ ꯀꯅꯦꯛ ꯇꯧꯏ ꯑꯃꯁꯨꯡ ꯁ꯭ꯄꯨꯟ ꯑꯃꯗ ꯃꯍꯥꯛꯅ ꯋꯦꯌꯔ ꯑꯗꯨ ꯐꯥꯖꯤꯜꯂꯗꯨꯅ ꯁ꯭ꯀꯦꯜ ꯑꯁꯥꯡꯕ ꯑꯃꯗ ꯄꯨꯟꯁꯤꯜꯂꯗꯨꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯊꯤꯟꯊꯣꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯁꯦꯅꯤꯌꯔꯗꯨꯁꯨ ꯁꯥꯎꯕ ꯑꯃꯁꯨꯡ ꯏꯀꯥꯏꯕꯒ ꯂꯣꯏꯅꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯄꯥꯟ ꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯈꯪꯒꯥꯎꯒꯤ ꯆꯦꯟ ꯑꯗꯨ ꯆꯤꯡꯊꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯄꯥꯟ ꯊꯣꯛꯆꯜꯂꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯔꯥꯟꯆꯣꯅ ꯃꯩ ꯑꯗꯨ ꯊꯥꯖꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯆꯤꯡꯈꯤ ꯃꯩ ꯆꯤꯡꯂꯤꯕ ꯖꯒꯥ ꯑꯁꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯈ꯭ꯔꯕ ꯖꯒꯥꯗ ꯆꯤꯡꯂꯤꯕꯅꯤ ꯃꯗꯒꯤꯗꯤ ꯔꯥꯟꯆꯣꯁꯨ ꯃꯩ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯊꯣꯛꯂꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯄꯥꯟꯗ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯄꯨꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯐꯔꯍꯥꯟ ꯑꯃꯁꯨꯡ ꯔꯥꯖꯨꯅꯗꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯈꯣꯏꯅꯤꯗ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯑꯅꯧꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯉꯛꯈꯤ ꯃꯗꯒꯤꯗꯤ ꯐꯔꯍꯥꯟꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯇꯝꯈꯤ ꯃꯗꯨꯗꯤ ꯍꯥꯏꯕꯗꯤ ꯀ꯭ꯂꯥꯁ 8 ꯇꯝꯃꯛꯄ ꯃꯇꯝꯗ ꯐꯤꯖꯤꯛꯁꯇ ꯌꯥꯎꯕꯗꯣ ꯁꯣꯜ ꯋꯥꯇꯔ ꯑꯁꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯑꯁꯤ ꯌꯥꯝꯅ ꯐꯖꯅ ꯀꯟꯗꯛ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗꯤ ꯁꯨꯝꯅꯇꯒꯤ ꯇꯝꯃꯛꯄ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅꯗꯤ ꯃꯁꯤꯕꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯏꯅꯤ ꯃꯈꯣꯏꯅ ꯀꯥꯗꯨꯅ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯔꯥꯟꯆꯣꯗꯤ ꯃꯐꯝ ꯑꯗꯨꯗ ꯎꯞꯁꯜꯂꯗꯨꯅ ꯇꯨꯝꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨ ꯁꯥꯏꯀꯜ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯏ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯗꯨꯒꯤ ꯀꯦꯔꯤꯌꯔꯗ ꯎꯆꯦꯛꯀꯤ ꯃꯀꯣꯜ ꯑꯃꯒ ꯎꯆꯦꯛ ꯑꯃꯒꯁꯨ ꯌꯥꯎꯗꯨꯅ ꯂꯥꯛꯏ ꯃꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤꯅꯤ ꯃꯃꯤꯡꯅ ꯚꯤꯔꯨ ꯁꯍꯁ꯭ꯇ꯭ꯔ ꯕꯨꯙꯤ ꯀꯧꯏ ꯃꯍꯥꯛꯄꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯗꯕꯗꯒꯤ ꯚꯥꯏꯔꯁ ꯍꯥꯏꯗꯨꯅ ꯊꯣꯜꯂꯤ ꯍꯥꯏꯕꯗꯤ ꯀꯝꯄ꯭ꯌꯨꯇꯔ ꯚꯥꯏꯔꯁ ꯃꯍꯥꯛ ꯑꯁꯤ ꯃꯤꯒ ꯀꯝꯄꯤꯇꯤꯁꯟ ꯇꯧꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯗꯨꯝ ꯃꯥꯡꯖꯤꯜ ꯊꯥꯕ ꯄꯥꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯁꯥꯏꯀꯜ ꯊꯧꯕ ꯃꯇꯝꯗꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯉꯣꯟꯗ ꯍꯦꯟꯗꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯍꯦꯟꯅꯕ ꯍꯣꯠꯅꯩ ꯃꯇꯝ ꯁꯦꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨ ꯋꯦꯜꯀ꯭ꯔꯣ ꯅꯞꯍꯜꯂꯤ ꯑꯗꯨꯒ ꯇꯥꯏꯗꯁꯨ ꯍꯨꯛ ꯄꯥꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯥꯊꯤꯕꯁꯦ ꯃꯈꯣꯏ ꯑꯅꯤꯃꯛꯁꯤ ꯑꯃꯨꯛꯇꯗ ꯏꯀ꯭ꯋꯦꯁꯟ ꯑꯅꯤ ꯍꯣꯠꯄ ꯉꯝꯃꯤ ꯄꯨꯡ 2 ꯆꯞ ꯆꯥꯅ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯄꯤꯌꯣꯟ ꯑꯣꯏꯔꯤꯕ ꯒꯣꯕꯤꯟꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯂꯥꯛꯏ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯩꯁꯨ ꯀꯥꯟꯅꯗꯕ ꯊꯕꯛ ꯍꯥꯏꯕꯗꯤ ꯈꯨꯖꯤꯟ ꯀꯛꯄ ꯀꯣꯏ ꯐꯥꯟꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯧꯏ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯇꯝ ꯁꯦꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯣꯄꯦꯔꯥꯁꯨ ꯇꯥꯍꯧꯏ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯄꯥꯋꯔ ꯅꯦꯞ ꯂꯧꯈꯤ ꯄꯥꯋꯔ ꯅꯦꯞ ꯍꯥꯏꯇꯥꯔꯒꯗꯤ ꯉꯥꯏꯍꯥꯛꯇꯪ ꯎꯏꯕꯅꯤ ꯃꯤꯂꯤꯃꯤꯇꯔꯅ ꯃꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯍꯥꯏꯕꯗꯤ ꯑꯅꯧꯕ ꯇꯝꯕ ꯁꯥꯇ꯭ꯔ ꯐꯥꯔꯁ ꯏꯌꯔꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯕꯨ ꯚꯥꯏꯔꯁ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯀꯧꯈꯤ ꯚꯥꯏꯔꯁ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯀꯣꯜ ꯑꯗꯨꯒ ꯎꯆꯦꯛ ꯑꯗꯨꯒ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯐꯥꯔꯁ ꯏꯌꯔ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯩꯁꯟꯈꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯗꯨꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯐꯥꯔꯁ ꯏꯌꯔ ꯇꯝꯕ ꯂꯥꯛꯄ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯒ ꯃꯇꯧ ꯑꯁꯨꯝꯅ ꯂꯣꯏꯅ ꯎꯅꯩ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯎꯆꯦꯛ ꯃꯀꯣꯜ ꯑꯗꯨꯒ ꯎꯆꯦꯛ ꯑꯗꯨꯒ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗ ꯃꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯎꯆꯦꯛ ꯃꯀꯣꯜꯅꯤ ꯍꯥꯏꯗꯨꯅ ꯆꯇꯨꯔꯅ ꯍꯥꯏꯔꯛꯏ ꯀꯔꯝꯕ ꯎꯆꯦꯛ ꯃꯗꯨꯗ ꯆꯇꯨꯔꯅ ꯀꯣꯌꯦꯜ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯑꯗꯨꯒꯤꯅꯤ ꯍꯥꯏꯕꯗꯤ ꯀꯨꯀꯤꯜ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯑꯗꯨꯅꯤ ꯑꯗꯨꯒ ꯀꯨꯀꯤꯜꯗꯤ ꯃꯁꯥꯒꯤ ꯃꯀꯣꯟꯗ ꯃꯀꯣꯏ ꯃꯔꯨꯝ ꯀꯣꯛꯇꯦ ꯃꯈꯣꯏꯗꯤ ꯃꯤꯒꯤ ꯃꯀꯣꯟꯗ ꯃꯆꯥ ꯀꯣꯛꯁꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯗꯨꯅ ꯍꯦꯛ ꯃꯔꯨꯝꯗꯒꯤ ꯍꯦꯛ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯎꯆꯦꯛꯀꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯀꯣꯜꯗꯒꯤ ꯀꯥꯎꯊꯈꯤ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯁꯤꯗꯅꯤ ꯀꯝꯄꯤꯇꯤꯁꯟ ꯂꯣꯏꯔꯤ ꯑꯗꯨꯒ ꯅꯈꯣꯏ ꯑꯁꯤꯅ ꯀꯨꯀꯤꯜꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅꯤ ꯑꯗꯨꯒ ꯃꯁꯤꯗꯩꯗ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡ ꯑꯁꯦ ꯃꯁꯤꯅ ꯑꯇꯣꯞꯄ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅꯤ ꯑꯃꯅ ꯑꯃꯕꯨ ꯅꯦꯛꯈꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯍꯥꯏꯕꯗꯤ ꯍꯦꯛ ꯄꯣꯛꯂꯛꯂꯒ ꯃꯈꯣꯏꯗꯤ ꯃꯔꯗꯔ ꯇꯧꯕ ꯍꯧꯔꯕꯅꯤ
ꯃꯁꯤ ꯁꯪꯁꯥꯔꯁꯤꯒꯤ ꯅꯦꯆꯔꯅꯤ ꯀꯝꯄꯤꯇꯤꯁꯟ ꯇꯧꯅꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯗꯨ ꯈꯟ ꯇꯥꯕ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯤꯂꯤꯃꯤꯇꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯇꯧ ꯇꯝꯗꯨꯅ ꯂꯩ ꯍꯥꯏꯕꯗꯤ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯑꯁꯨꯝꯅ ꯑꯗꯨꯝ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯃꯍꯥꯛꯇꯤ ꯆꯤꯟꯐꯥ ꯄꯨꯔꯕꯅꯤ ꯃꯗꯨꯗ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯥꯎꯒꯅꯨ ICEꯁꯤꯅ ꯅꯈꯣꯏ ꯆꯪꯂꯛꯂꯤꯕꯁꯦ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤ ICEꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯂꯥꯈ 4 ꯍꯦꯟꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯅꯈꯣꯏ ꯆꯅꯤ ꯈꯛꯇ ꯈꯜꯂꯤꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯁꯨ ꯑꯩꯒꯤ ꯀꯣꯂꯦꯖ ꯑꯁꯤꯗ ꯃꯤꯡ ꯆꯟꯕ ꯐꯪꯗꯦ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯝ ꯊꯥꯕ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛ ꯃꯥꯏ ꯄꯥꯛꯇꯦ ꯑꯗꯨꯕꯨ ꯅꯈꯣꯏꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯅꯦ ꯆꯍꯤ 3 ꯑꯦꯄ꯭ꯂꯥꯏ ꯇꯧꯏ ꯑꯗꯨꯕꯨ ꯑꯗꯨꯝ ꯔꯤꯖꯦꯛ ꯇꯧꯏ ꯅꯤꯡꯁꯤꯡꯒꯗꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯔꯦꯁꯅꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯃꯁꯤꯗ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯦꯟꯗꯕ ꯇꯥꯔꯒꯗꯤ ꯃꯤꯅꯗꯃꯛ ꯅꯦꯛꯈꯥꯏꯔꯝꯗꯨꯅ ꯆꯦꯟꯈꯤ ꯇꯥꯕꯅꯤ ꯃꯗꯨꯒꯤꯗꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯀꯣꯂꯣꯝ ꯑꯃ ꯄꯨꯊꯣꯔꯛꯏ ꯃꯁꯤꯒꯤ ꯀꯣꯂꯣꯝ ꯑꯁꯦ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯅ ꯄꯥꯏꯕ ꯀꯣꯂꯣꯝꯅꯤ ꯁ꯭ꯄꯦꯁꯇꯗꯤ ꯀꯣꯂꯣꯝ ꯑꯁꯤ ꯕꯣꯜ ꯄꯦꯟ ꯐꯥꯎꯟꯇꯦꯟ ꯄꯦꯟ ꯑꯃꯠꯇ ꯏꯕ ꯌꯥꯗꯦ ꯃꯁꯤꯒꯤ ꯀꯣꯂꯣꯝ ꯑꯁꯤꯗꯤꯅꯦ ꯁ꯭ꯄꯦꯁꯇ ꯏꯕ ꯌꯥꯏ ꯑꯦꯅꯤ ꯑꯦꯡꯒꯜꯗ ꯅꯈꯣꯏꯅ ꯏꯅꯤꯡꯕ ꯏꯌꯨ ꯀꯔꯤꯝꯇ ꯀꯥꯏꯔꯣꯏ ꯗꯣꯂꯔ ꯃꯤꯂꯤꯌꯟ ꯇꯤꯡꯂꯕ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯀꯣꯂꯣꯝ ꯑꯁꯦ ꯄꯨꯊꯣꯛꯈꯤꯕꯅꯤ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯃꯁꯤꯒꯤ ꯀꯣꯂꯣꯝ ꯑꯁꯦ ꯑꯩꯉꯣꯟꯗ ꯄꯤꯈꯤꯕꯅꯤ ꯃꯥꯅ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯅꯪꯁꯨ ꯅꯪꯒꯤ ꯁꯥꯇ꯭ꯔꯗ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯐꯥꯎꯕ ꯁꯥꯇ꯭ꯔ ꯑꯃ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯌꯥꯝ ꯑꯦꯛꯁꯤꯂꯦꯟ ꯑꯣꯏꯕ ꯁꯥꯇ꯭ꯔ ꯑꯃ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯀꯣꯂꯣꯝ ꯑꯁꯦ ꯅꯪꯅ ꯃꯉꯣꯟꯗ ꯄꯤꯌꯨ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯁꯨꯛ ꯀꯨꯏꯔꯕ ꯆꯍꯤ 32 ꯁꯨꯔꯛꯂꯕꯁꯦ ꯑꯩꯅ ꯃꯗꯨꯒꯤ ꯁꯥꯇ꯭ꯔꯗꯣ ꯊꯦꯡꯅꯕ ꯐꯪꯗ꯭ꯔꯦ ꯅꯈꯣꯏꯒꯤ ꯁꯤꯒꯤ ꯕꯦꯁ ꯑꯁꯤꯗ ꯃꯁꯤꯒꯤ ꯀꯣꯂꯣꯝ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯀꯗꯕ ꯌꯥꯎꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯁꯨ ꯃꯈꯨꯠ ꯂꯣꯏꯅ ꯊꯥꯡꯒꯠꯈꯤ ꯆꯇꯨꯔꯥꯃꯂꯤꯡꯒꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦꯗ ꯑꯣꯏ ꯀꯣꯂꯣꯝ ꯑꯁꯤ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯆꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯚꯥꯏꯔꯁꯅ ꯈꯨꯠ ꯊꯥꯡꯗꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝꯅ ꯈꯨꯠ ꯊꯥꯡꯗꯈꯤꯕ ꯇꯥꯔꯒꯁꯨ ꯔꯥꯟꯆꯣꯗꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯂꯩꯈꯤ ꯃꯗꯨꯗ ꯚꯥꯏꯔꯁꯅ ꯀꯩꯅꯣ ꯃꯌꯥꯝ ꯈꯨꯠ ꯊꯥꯡꯗꯔꯗꯤ ꯌꯥꯔꯦꯅ ꯅꯪꯁꯨ ꯊꯥꯡꯗꯔꯣ ꯅꯣꯇꯤꯁ ꯕꯣꯔꯗꯇ ꯑꯃꯨꯛ ꯏꯈꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯗꯨꯗ ꯔꯥꯟꯆꯣꯅ ꯁꯥꯔ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯝꯇꯪ ꯍꯪꯖꯒꯦ ꯇꯧꯕꯅꯦ ꯁꯥꯏꯟꯇꯤꯁꯁꯤꯡꯁꯤꯅ ꯃꯤꯂꯤꯌꯟ ꯄꯩꯁꯥ ꯇꯤꯡꯂꯒ ꯃꯗꯨꯒꯤ ꯀꯣꯂꯣꯝꯗꯣ ꯄꯨꯊꯣꯛꯑꯦꯅꯕꯨꯗꯤ ꯍꯥꯏꯔꯦ ꯑꯗꯣ ꯁ꯭ꯄꯦꯁꯇ ꯐꯥꯎꯟꯇꯦꯟ ꯄꯦꯟ ꯕꯣꯜ ꯄꯦꯟ ꯁꯤꯖꯤꯟꯅꯕ ꯌꯥꯗ ꯇꯥꯔꯒꯗꯤ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡ ꯑꯁꯤꯅ ꯄꯦꯟꯁꯤꯜ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯕꯤꯔꯨꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛ ꯍꯥꯏꯔꯞ ꯏꯀꯥꯏꯔꯞ ꯇꯧꯏ ꯃꯗꯒꯤ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨ ꯑꯩ ꯅꯉꯣꯟꯗ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯍꯦꯛ ꯂꯥꯛꯄꯒ ꯗꯥꯏꯔꯦꯛꯇꯔꯒ ꯍꯦꯛ ꯃꯨꯛꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯤꯟꯗ ꯔꯥꯖꯨ ꯑꯃꯁꯨꯡ ꯐꯔꯥꯟ ꯑꯗꯨ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯏ ꯔꯥꯖꯨꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯅꯥꯇꯩ ꯌꯥꯝꯅ ꯆꯥꯗꯦꯅꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯨꯅ ꯃꯍꯥꯛꯅ ꯁꯤꯅꯤꯌꯔꯒꯤ ꯑꯃꯗꯨꯅ ꯃꯩ ꯆꯦꯡꯍꯜꯂꯤ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯅ ꯗꯥꯏꯔꯦꯛꯇꯔꯗ ꯃꯍꯥꯛꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯁꯣꯛꯅꯤ ꯄꯤꯔꯤꯕꯁꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯣꯛꯅ ꯂꯥꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯃꯤꯂꯤꯃꯤꯇꯔ ꯂꯥꯛꯇꯨꯅ ꯔꯦꯟꯆꯣꯞ ꯎꯔꯨꯕ ꯃꯇꯝꯗ ꯅꯪꯗꯤ ꯇꯧꯕ ꯉꯝꯕ ꯅꯨꯄꯥꯅꯤꯅꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯅꯨꯄꯥꯅꯤꯅꯦ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯈꯨꯗꯣꯜ ꯑꯁꯤ ꯂꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯈꯣꯡꯒ꯭ꯔꯥꯎ ꯆꯤꯡꯊꯔꯗꯨꯅ ꯃꯍꯥꯛꯀꯤ ꯑꯟꯗꯔꯋꯦꯌꯔ ꯁꯦꯠꯂꯕ ꯃꯊꯨꯟ ꯑꯗꯨ ꯔꯦꯟꯆꯣꯗ ꯎꯠꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯔꯥꯖꯨꯅ ꯁꯥꯎꯔꯛꯏ ꯁ꯭ꯀꯨꯜ ꯆꯠꯀꯦꯗ ꯂꯩꯇꯗꯅ ꯃꯐꯝ ꯑꯁꯤ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯤꯂꯤꯃꯤꯇꯔꯅ ꯁ꯭ꯀꯨꯜꯒꯤ ꯐꯤꯗꯨꯗꯤ ꯅꯪ ꯅꯄꯥꯅ ꯄꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯖꯨ ꯍꯥꯏꯔꯤꯕ ꯃꯤꯁꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯥꯡꯗ ꯄꯜꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯒꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯤꯂꯤꯃꯤꯇꯔꯕꯨ ꯑꯃꯨꯛ ꯆꯩꯈꯤ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯤ ꯍꯥꯏꯌꯨ ꯑꯗꯨꯕꯨ ꯕꯕꯥꯒꯗꯤ ꯄꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯁꯥꯎꯔꯛꯏ ꯃꯗꯨꯗ ꯔꯦꯟꯆꯣꯅ ꯔꯥꯖꯨꯕꯨ ꯈꯥꯝꯊꯈꯤ ꯔꯦꯟꯆꯣꯅ ꯃꯤꯂꯤꯃꯤꯇꯔꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯍꯥꯏ ꯀꯩꯅꯣ ꯁ꯭ꯀꯨꯜ ꯆꯠꯄꯗꯕꯨ ꯀꯩꯗꯧꯕꯩ ꯄꯩꯁꯥ ꯇꯤꯡꯗꯣꯔꯤꯕꯅꯣ ꯁ꯭ꯀꯨꯜ ꯆꯠꯄꯗꯤ ꯁꯨꯝꯅꯗꯒꯤ ꯇꯤꯡꯂꯤꯕꯁꯦ ꯌꯨꯅꯤꯐꯣꯔꯝꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯌꯨꯅꯤꯐꯣꯔꯝ ꯂꯩꯔꯨꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯌꯨꯅꯤꯐꯣꯔꯝ ꯑꯄꯥꯝꯕ ꯍꯥꯏꯕꯗꯤ ꯑꯄꯥꯝꯕ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯌꯨꯅꯤꯐꯣꯔꯝ ꯂꯩꯔꯨꯆꯣ ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯕ ꯀ꯭ꯂꯥꯁ ꯑꯗꯨꯗ ꯍꯦꯛꯇ ꯐꯝꯖꯔꯒ ꯀ꯭ꯂꯥꯁ ꯑꯗꯨ ꯌꯥꯎꯒꯗꯕꯅꯤ ꯃꯗꯨꯅ ꯃꯤꯂꯤꯃꯤꯇꯔꯅ ꯀꯔꯤꯒꯨꯝꯕ ꯐꯥꯕ ꯇꯥꯔꯒꯗꯤ ꯐꯥꯔꯒꯗꯤ ꯌꯨꯅꯤꯐꯣꯔꯝ ꯑꯅꯧꯕ ꯑꯃ ꯆꯦꯟꯖ ꯇꯧꯔꯅꯤ ꯑꯗꯨꯒ ꯁ꯭ꯀꯨꯜꯁꯨ ꯑꯅꯧꯕ ꯑꯃ ꯆꯦꯟꯖ ꯇꯧꯕ ꯇꯥꯔꯦꯗꯅ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯤꯂꯤꯃꯤꯇꯔꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯔꯥꯎꯅ ꯆꯠꯈꯤ ꯐꯔꯥꯟꯁꯨ ꯔꯥꯟꯆꯣꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯔꯥꯟꯆꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯣꯂꯦꯖ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯒ ꯄ꯭ꯔꯣꯐꯦꯁꯔꯁꯤꯡꯒ ꯃꯨꯛꯅꯕ ꯍꯧꯋꯤ ꯍꯥꯏꯕꯗꯤ ꯚꯥꯏꯔꯁꯀꯤ ꯑꯅꯧꯕ ꯀꯣꯂꯦꯖ ꯑꯁꯤꯗ ꯑꯅꯧꯕ ꯑꯦꯟꯇꯤꯚꯥꯏꯔꯁ ꯑꯃ ꯆꯪꯉꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯅꯣꯡꯃꯗꯤ ꯔꯥꯟꯆꯣꯁꯨ ꯃꯍꯥꯛ ꯀ꯭ꯂꯥꯁ ꯌꯥꯎꯗꯨꯅ ꯂꯩ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯣꯖꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯪꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯩꯗꯧꯔꯤꯕꯅꯣ ꯅꯪ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯔꯥꯟꯆꯣꯅ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯈꯜꯂꯛꯄ ꯃꯪꯂꯥꯟꯗꯣ ꯉꯁꯤꯗꯤ ꯊꯨꯡꯉꯦ ꯁꯨꯃꯥꯏꯅ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯀ꯭ꯂꯥꯁꯔꯨꯝ ꯑꯃꯗꯒ ꯐꯝꯗꯨꯅ ꯀ꯭ꯂꯥꯁꯀ ꯌꯥꯎꯕ ꯐꯪꯖꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯈꯜꯂꯨꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯌꯥꯝ ꯀꯟꯅ ꯅꯨꯡꯉꯥꯏꯔꯨꯅꯨ ꯑꯗꯨꯒ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯇꯥꯛꯂꯤꯕ ꯄꯔꯥ ꯑꯁꯤ ꯃꯁꯤꯟ ꯍꯥꯏꯕꯁꯤꯒꯤ ꯄꯔꯥꯅꯤ ꯃꯩꯇꯩꯂꯣꯟꯗꯅ ꯃꯦꯆꯤꯟ ꯍꯥꯏꯕꯗꯨꯅꯤ ꯃꯗꯨꯗ ꯐꯔꯥꯟꯅ ꯍꯥꯏꯔꯤꯕꯁꯤ
ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯤ ꯄ꯭ꯔꯣꯐꯦꯁꯔꯁꯤꯡꯒꯤ ꯈꯨꯠꯇ ꯂꯩꯕꯗ ꯃꯣꯏꯒ ꯆꯞ ꯃꯥꯟꯅꯩ ꯇꯧꯕꯇꯕꯨ ꯔꯥꯟꯆꯣꯗꯤ ꯑꯣꯏꯈꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯔꯥꯟꯆꯣꯅ ꯃꯪꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯃꯁꯤꯟ ꯑꯁꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯔꯥꯟꯆꯣꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯁꯤꯟ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏꯕꯒꯤ ꯊꯕꯛ ꯑꯃꯕꯨ ꯀꯧꯍꯟꯕ ꯉꯝꯕ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯅ ꯊꯕꯛ ꯋꯥꯅ ꯁꯨꯕ ꯇꯥꯔꯒꯁꯨ ꯃꯁꯤꯟ ꯑꯗꯨ ꯂꯩꯇꯥꯔꯒꯗꯤ ꯊꯕꯛ ꯑꯗꯨ ꯂꯥꯏꯅ ꯁꯨꯕ ꯉꯝꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯁꯤꯟꯅ ꯃꯤꯑꯣꯏꯕꯒꯤ ꯃꯇꯝꯁꯨ ꯁꯦꯞ ꯇꯧꯏ ꯈꯔ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕ ꯑꯁꯤ ꯃꯁꯤꯟꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯃꯁꯤꯟꯗ ꯗꯤꯄꯦꯟ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯌꯦꯡꯉꯨ ꯀꯔꯤꯒꯨꯝꯕ ꯍꯨꯃꯥꯡ ꯁꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯐꯦꯟ ꯇꯛ ꯂꯥꯎ ꯊꯥꯕ ꯃꯇꯝꯗ ꯐꯦꯟꯗꯨ ꯅꯨꯡꯁꯤꯠ ꯍꯨꯝꯃꯛꯏ ꯑꯗꯨꯒ ꯏꯪꯉꯦ ꯐꯦꯟ ꯑꯁꯤ ꯃꯁꯤꯟꯅꯤ ꯑꯗꯨꯒ ꯑꯔꯥꯞꯄ ꯂꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯦꯂꯤꯐꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯗꯨꯁꯨ ꯃꯁꯤꯟ ꯃꯈꯜ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯪꯀ ꯍꯣꯠꯄ ꯃꯇꯝꯗ ꯃꯁꯤꯡ ꯌꯥꯝꯕ ꯇꯥꯔꯒꯁꯨ ꯀꯥꯜꯀꯨꯂꯦꯇꯔꯅ ꯌꯥꯝꯅ ꯂꯥꯏꯅ ꯍꯣꯠꯄ ꯉꯝꯃꯤ ꯀꯣꯂꯣꯝꯒꯤ ꯃꯆꯤꯟꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯈꯪꯒꯥꯎꯒꯤ ꯆꯦꯟꯁꯤ ꯐꯥꯎꯕ ꯃꯁꯤꯟ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯁꯤꯟ ꯑꯁꯤꯅ ꯑꯩꯈꯣꯏ ꯈꯪꯒꯥꯎꯒꯤ ꯆꯦꯟ ꯑꯁꯤ ꯑꯞ ꯗꯥꯎꯟ ꯁꯥꯟꯅꯕ ꯌꯥꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯗꯦꯐꯤꯅꯤꯁꯟ ꯍꯥꯏꯔꯛꯑꯣ ꯍꯥꯏꯗꯨꯅ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯅꯤ ꯀꯩꯅꯣ ꯗꯦꯐꯤꯅꯤꯁꯟ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯏꯗꯨꯅ ꯔꯥꯟꯆꯣꯅ ꯍꯥꯏ ꯃꯗꯨꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯄꯔꯤꯈꯥꯗ ꯑꯞ ꯗꯥꯎꯟꯗꯣ ꯏꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯈꯪꯒꯥꯎꯒꯤ ꯆꯦꯟ ꯑꯗꯨ ꯆꯤꯡꯈꯠ ꯆꯤꯡꯊ ꯁꯥꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯅꯣꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯇꯨꯔ ꯍꯧꯒꯠꯂꯛꯇꯨꯅ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕ ꯗꯦꯐꯤꯅꯤꯁꯟ ꯑꯗꯨ ꯐꯖꯅ ꯄꯤꯔꯛꯈꯤ ꯃꯍꯥꯛꯀꯤ ꯗꯦꯐꯤꯅꯤꯁꯟ ꯑꯗꯨ ꯉꯥꯏꯍꯥꯛꯇꯗ ꯆꯤꯟꯐꯥ ꯄꯨꯈꯤꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯄꯦꯟꯕ ꯑꯣꯏꯈꯤ ꯃꯗꯨꯗ ꯔꯥꯟꯆꯣꯅ ꯀꯔꯤꯅꯣ ꯁꯥꯔ ꯃꯍꯥꯛꯅ ꯍꯥꯏꯁꯤꯅꯤ ꯀꯩꯅꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯈꯤꯕꯗꯣ ꯑꯩꯅ ꯍꯥꯏꯁꯤꯅ ꯈꯔ ꯂꯥꯏꯕ ꯃꯑꯣꯡꯗꯅꯤ ꯃꯗꯨꯒꯤꯗꯤ ꯑꯣꯖꯥ ꯑꯗꯨꯅ ꯅꯪ ꯃꯗꯨꯒꯤ ꯋꯥꯗꯨꯕꯨ ꯄꯔꯤꯈꯥꯗ ꯏꯕ ꯌꯥꯗꯣꯔꯤꯕ꯭ꯔꯣ ꯃꯗꯨꯒꯤ ꯑꯟꯁꯔꯗꯨꯕꯨ ꯄꯔꯤꯈꯥꯗ ꯏꯕ ꯌꯥꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕ ꯑꯟꯁꯔꯗꯨꯅꯤ ꯏꯒꯗꯣꯔꯤꯕꯁꯤ ꯃꯗꯨꯗ ꯔꯥꯟꯆꯣꯅ ꯁꯥꯔ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛꯁꯨ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯃꯗꯨꯗ ꯃꯔꯩ ꯁꯨꯝ ꯌꯦꯟꯅꯔꯛꯄꯗꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯄꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯁꯥꯔ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯌꯥꯝꯅ ꯆꯝꯕ ꯃꯑꯣꯡꯗꯅꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯤꯁꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯇꯥꯟꯊꯣꯔꯛꯏ ꯔꯥꯟꯆꯣꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯏ ꯇꯞꯅ ꯍꯦꯛ ꯊꯣꯛꯂꯛꯄꯗꯒꯤ ꯃꯍꯥꯛ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯑꯃꯨꯛ ꯍꯟꯗꯨꯅ ꯂꯥꯛꯏ ꯀꯩꯗꯧꯔꯦ ꯀꯔꯤ ꯋꯥꯠꯍꯧꯔꯦ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯑꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯔꯥꯟꯆꯣꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯡꯕ ꯗꯦꯐꯤꯅꯤꯁꯟ ꯑꯃ ꯍꯥꯏꯔꯛꯏ ꯗꯦꯐꯤꯅꯤꯁꯟ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯣꯖꯥ ꯑꯗꯨ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯣꯂꯦꯖ ꯄꯨꯝꯅꯃꯛꯄꯨ ꯏꯁꯟꯗꯨꯅ ꯊꯝꯂꯤꯕ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯗꯒꯤ ꯑꯃꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯃꯔꯨꯝꯁꯨ ꯍꯥꯏꯔꯤ ꯃꯍꯥꯛꯀꯤ ꯗꯦꯐꯤꯅꯤꯁꯟꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗꯗꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯦ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯑꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯔꯥꯟꯆꯣꯅ ꯂꯥꯏꯔꯤꯛ ꯀꯥꯎꯔꯝꯃꯤ ꯍꯥꯏꯅ ꯂꯧꯒꯦ ꯂꯥꯛꯄ ꯃꯗꯨꯗ ꯑꯣꯖꯥ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯕꯗꯤ ꯌꯥꯗꯕ꯭ꯔꯥ ꯁꯥꯔꯗꯤ ꯉꯁꯥꯏ ꯑꯩꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯄꯥꯝꯕꯤꯈꯤꯗꯕꯗꯥꯏꯅꯦ ꯃꯔꯝ ꯑꯗꯨꯅ ꯈꯔ ꯀꯣꯏꯊꯣꯛꯑꯒ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗꯤ ꯄꯨꯟꯅ ꯅꯣꯛꯈꯤ ꯔꯥꯟꯆꯣꯁꯤ ꯑꯅꯝꯕꯅ ꯃꯍꯥꯛ ꯑꯁꯤ ꯀ꯭ꯂꯥꯁꯔꯨꯝꯗ ꯌꯥꯝꯅ ꯄꯥꯛꯅ ꯂꯩꯈꯤꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯔꯁꯤꯡ ꯑꯗꯨꯒ ꯃꯔꯩ ꯇꯣꯏꯅ ꯌꯦꯟꯅꯕꯅꯤꯅ ꯑꯗꯨꯃꯛ ꯃꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯇꯧꯕꯇꯕꯨ ꯔꯥꯟꯆꯣꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯉꯛꯄ ꯑꯃꯅꯤ ꯃꯍꯥꯛꯇꯤ ꯀꯔꯤꯒꯨꯝꯕ ꯀ꯭ꯂꯥꯁ ꯑꯃꯗꯒꯤ ꯊꯣꯛꯂꯛꯄ ꯇꯥꯔꯒꯁꯨ ꯍꯥꯏꯕꯗꯤ ꯀ꯭ꯂꯥꯁ ꯑꯃꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯄ ꯇꯥꯔꯒꯁꯨ ꯑꯇꯣꯞꯄ ꯀ꯭ꯂꯥꯁ ꯑꯃꯗ ꯑꯗꯨꯝ ꯌꯥꯎꯁꯤꯜꯂꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯌꯥꯝꯅ ꯐꯖꯔꯤꯕ ꯋꯥꯈꯜꯂꯣꯟꯅꯤ ꯍꯥꯏꯕꯗꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯐꯝ ꯑꯃꯗꯒꯤ ꯅꯠꯇ꯭ꯔꯒ ꯑꯃꯗꯒꯤ ꯑꯗꯨꯝ ꯐꯪꯕ ꯌꯥꯏ ꯀꯣꯂꯦꯖ ꯑꯁꯤꯗꯤ ꯅꯣꯂꯦꯖ ꯂꯣꯏꯅ ꯄꯤꯗꯨꯅ ꯂꯩꯔꯤꯕ ꯖꯒꯥꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯅꯣꯂꯦꯖ ꯌꯦꯟꯗꯨꯅ ꯂꯩꯔꯕꯅꯤꯅ ꯑꯃꯗꯒꯤ ꯍꯦꯛꯇ ꯂꯧꯁꯤꯜꯂꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯧꯗꯕ ꯁꯕꯖꯦꯛ ꯑꯣꯏꯇꯥꯔꯒꯁꯨ ꯑꯇꯣꯞꯄ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯀ꯭ꯂꯥꯁ ꯑꯗꯨꯗ ꯍꯦꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀ꯭ꯂꯥꯁ ꯍꯦꯛꯇ ꯌꯥꯎꯁꯤꯜꯂꯤ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯉꯛꯄ ꯃꯤ ꯑꯃꯁꯨ ꯑꯣꯏ ꯃꯔꯝꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯇꯤ ꯕꯥꯠꯔꯨꯝꯗ ꯏꯔꯨꯖꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯅꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯏꯁꯤꯡꯕꯨ ꯂꯩꯕ ꯖꯒꯥ ꯑꯗꯨꯗ ꯍꯦꯛꯇ ꯏꯔꯨꯖꯊꯣꯛꯄꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯦꯆꯤꯟ ꯌꯥꯝꯅ ꯄꯥꯝꯖꯕꯒꯤ ꯆꯥꯡ ꯑꯁꯤꯗꯤ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯄꯤꯈꯥꯎꯗ ꯁ꯭ꯀ꯭ꯔꯨꯗ꯭राꯏꯚꯔ ꯑꯗꯨꯝ ꯄꯨꯗꯨꯅ ꯆꯠꯂꯤ ꯈꯔ ꯑꯃꯗꯤ ꯑꯗꯨꯝ ꯍꯥꯡꯉꯤ ꯈꯔ ꯑꯃꯗꯤ ꯍꯥꯡꯕ ꯌꯥꯗꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯍꯥꯡꯇꯣꯛꯂꯨꯔꯕ ꯃꯇꯨꯡꯗ ꯂꯣꯟꯁꯤꯟꯕ ꯌꯥꯗꯕꯁꯨ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯐꯔꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯍꯥꯛꯀ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯃꯁꯨ ꯌꯥꯎꯏ ꯃꯃꯤꯡꯅ ꯖꯣꯏ ꯂꯣꯕꯣ ꯀꯧꯏ ꯃꯍꯥꯛꯅ ꯗ꯭ꯔꯣꯟ ꯑꯃ ꯁꯥꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯥꯔꯤꯕ ꯑꯁꯤ ꯐꯥꯏꯅꯦꯜ ꯏꯌꯔꯒꯤ ꯄ꯭ꯔꯣꯖꯦꯛꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯃꯍꯥꯛ ꯑꯦꯛꯁꯇꯦꯟꯁꯟꯒꯤ ꯃꯇꯝ ꯈꯔ ꯄꯥꯝꯃꯤ ꯃꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯈꯣꯏ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯇꯝꯃꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯩꯁꯤꯅ ꯏꯍꯥꯟ ꯍꯥꯟꯕ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯣꯟꯚꯣꯀꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯕꯕꯥꯒ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅ ꯑꯩꯒꯤ ꯀꯟꯚꯣꯀꯦꯁꯟ ꯌꯥꯎꯕ ꯂꯥꯛꯀꯅꯤ ꯀꯟꯚꯣꯀꯦꯁꯟ ꯍꯥꯏꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯗ꯭ꯔꯤꯒꯤ ꯄꯤꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯍꯥꯏꯕꯗꯤ ꯀꯣꯠ ꯑꯃꯨꯕ ꯑꯁꯥꯡꯕ ꯑꯃ ꯂꯤꯠꯂꯒ ꯃꯀꯣꯛꯇ ꯇꯨꯄꯤ ꯑꯃ ꯎꯞꯄꯒ ꯂꯪꯈꯠꯅꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯃꯗꯨꯒꯤ ꯖꯣꯏꯅ ꯃꯈꯥ ꯇꯥꯔꯛꯏ
ꯑꯩꯈꯣꯏ ꯕꯕꯥꯗ ꯃꯇꯝꯗꯣ ꯍꯥꯏꯈꯤꯕ ꯇꯥꯔꯒꯗꯤ ꯇ꯭ꯔꯦꯟꯒꯤ ꯔꯤꯖꯔꯕꯦꯁꯟ ꯑꯗꯨ ꯉꯟꯅ ꯇꯧꯕ ꯌꯥꯏꯗꯅ ꯑꯗꯨꯒꯤ ꯁꯥꯔ ꯀꯟꯚꯣꯀꯦꯁꯟ ꯃꯇꯝ ꯑꯗꯨ ꯀꯔꯝ ꯀꯥꯟꯗ ꯇꯥꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯁꯨ ꯀꯔꯤꯝꯇ ꯊꯧꯋꯥ ꯁꯥꯗꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯄꯥꯗ ꯐꯣꯟ ꯇꯧ ꯑꯩ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯦ ꯃꯗꯨꯒꯤ ꯖꯣꯏꯁꯨ ꯐꯣꯟ ꯑꯗꯨ ꯇꯧꯔꯗꯨꯅ ꯃꯄꯥꯒ ꯗꯥꯏꯔꯦꯛꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯤ ꯃꯗꯨꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯍꯥꯏꯔꯛꯏ ꯃꯤꯁꯇꯔ ꯂꯣꯕꯣ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯍꯟꯗꯛꯇꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯑꯁꯤ ꯄꯥꯁ ꯇꯧꯒꯗꯕ ꯃꯥꯟꯗꯦ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯇ꯭ꯔꯦꯟꯒꯤ ꯇꯤꯀꯦꯠ ꯔꯤꯖꯔꯕꯦꯁꯟ ꯇꯧꯕ ꯇꯥꯔꯒꯁꯨ ꯃꯗꯨ ꯀꯦꯟꯁꯦꯜ ꯇꯧꯊꯣꯛꯄꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯁꯥꯔ ꯑꯗꯨꯗꯤ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯗꯨ ꯚꯥꯏꯔꯁꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯇꯧꯔꯤꯁꯦ ꯌꯥꯝꯅ ꯅꯥꯊꯤꯖꯗꯕ ꯊꯕꯛꯅꯤ ꯐꯥꯏꯅꯦꯜ ꯏꯌꯔꯒꯤ ꯄ꯭ꯔꯣꯖꯦꯛ ꯁꯦꯝꯃꯣꯅ ꯍꯥꯏꯔꯒ ꯃꯍꯥꯛꯇꯤ ꯀꯥꯟꯅꯗꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃ ꯁꯦꯝꯗꯨꯅ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯆꯥꯅꯨꯄꯥꯁꯦ ꯍꯟꯗꯛꯇꯤ ꯐꯦꯜ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯣꯟ ꯑꯗꯨ ꯊꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯖꯣꯏꯒꯤ ꯃꯄꯥ ꯑꯗꯨꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯗꯣꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯔꯨꯕꯅꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯉꯥꯡꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯉꯛꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯖꯣꯏꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯇꯝ ꯈꯔꯒꯤ ꯑꯦꯛꯁꯇꯦꯟꯁꯟ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯩ ꯑꯗꯨꯕꯨ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯗꯤ ꯊꯃꯣꯏ ꯀꯜꯂꯤꯕꯅꯤꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯌꯥꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯑꯦꯛꯁꯇꯦꯟꯁꯟ ꯄꯥꯝꯂꯤꯕꯗꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯖꯣꯏꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯕꯒꯤ ꯑꯩ ꯃꯇꯝ ꯈꯔ ꯂꯥꯏꯔꯤꯛꯇ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟ ꯇꯧꯕ ꯉꯝꯃꯨꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯇꯝ ꯈꯔꯒꯤ ꯑꯦꯛꯁꯇꯦꯟꯁꯟ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯥꯏꯔꯁꯅ ꯍꯥꯏꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯇ꯭ꯔꯦꯟꯒꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯗꯨꯅ ꯁꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯦꯛ ꯅꯣꯡꯉꯥꯜꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩ ꯃꯐꯝ ꯑꯁꯤ ꯂꯥꯛꯇꯨꯅ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯗꯨꯒꯨꯝꯕ ꯑꯦꯛꯁꯀ꯭ꯌꯨꯁ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯄꯤꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯇꯧꯕ ꯉꯝꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯍꯥꯏꯕꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯁꯨ ꯀꯣꯛ ꯂꯣꯏꯅ ꯆꯥꯎ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯍꯥꯏꯕꯁꯤ ꯀꯔꯤꯝꯇ ꯌꯥꯎꯗꯦ ꯃꯗꯨꯒꯤ ꯚꯥꯏꯔꯁꯅ ꯂꯣꯕꯣꯗ ꯑꯩ ꯅꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯅꯉꯣꯟꯗ ꯑꯦꯛꯁꯇꯦꯟꯁꯟꯗꯤ ꯄꯤꯕ ꯉꯝꯃꯣꯏ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯂꯣꯕꯣꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯖꯦꯛ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯁꯥꯔꯤꯕ ꯗ꯭ꯔꯣꯟ ꯑꯗꯨ ꯗꯁꯕꯤꯟꯗ ꯍꯥꯞꯆꯤꯜꯂꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯔꯥꯟꯁꯣꯅ ꯂꯣꯏꯅ ꯇꯥꯍꯧꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯗ꯭ꯔꯣꯟ ꯑꯗꯨꯕꯨ ꯔꯥꯟꯁꯣꯅ ꯄꯨꯔꯗꯨꯅ ꯂꯥꯛꯏ ꯗ꯭ꯔꯣꯟ ꯑꯗꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯁꯦꯝꯅꯕ ꯍꯣꯠꯅꯩ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯗꯤ ꯍꯥꯏꯕꯗꯤ ꯔꯥꯖꯨ ꯑꯃꯁꯨꯡ ꯐꯔꯥꯟꯅꯗꯤ ꯃꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯅꯪꯅ ꯁꯦꯝꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯇꯧꯗꯣꯔꯤꯕ ꯑꯩꯈꯣꯏꯗꯤ ꯀꯔꯝꯅ ꯂꯥꯏꯔꯤꯛ ꯄꯥꯗꯣꯔꯤꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯔꯥꯖꯨꯅ ꯍꯥꯏꯔꯛꯏ ꯇꯦꯁ ꯕꯩꯕꯥ ꯀ꯭ꯋꯤꯖ ꯃꯌꯥꯝ ꯑꯃ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯑꯁꯤ 92 ꯁꯨꯏ ꯀꯔꯝ ꯀꯥꯟꯗ ꯃꯗꯨ ꯑꯩꯈꯣꯏꯅ ꯄꯥꯔꯒ ꯊꯥꯗꯣꯔꯤꯕ ꯅꯪꯅ ꯑꯗꯨꯃꯨꯛ ꯇꯧꯗꯨꯅ ꯂꯩꯔ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯔꯥꯟꯁꯣꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯁꯤꯃꯛ ꯀꯤꯒꯟꯈ꯭ꯔꯦꯍꯦ ꯊꯃꯣꯏꯗꯨꯗꯅꯦ ꯈꯨꯠ ꯑꯗꯨ ꯊꯝꯃꯨ ꯑꯗꯨꯒ ꯑꯣꯜ ꯏꯁ ꯋꯦꯜ ꯍꯥꯏꯌꯨ ꯀꯩꯅꯣ ꯃꯥꯅ ꯉꯥꯡꯂꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯐꯔꯥꯟꯅ ꯑꯩꯈꯣꯏ ꯕꯕꯥ ꯔꯟꯁꯣꯔ ꯗꯥꯁꯅ ꯑꯅꯧꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯣꯔꯛꯏꯌꯦ ꯃꯗꯨꯗ ꯔꯥꯟꯁꯣꯅ ꯍꯥꯏꯔꯛꯏ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ ꯇꯥꯎ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗꯅꯦ ꯁꯦꯀꯨꯔꯤꯇꯤ ꯑꯃ ꯂꯩꯌꯦꯕꯀꯣ ꯍꯥꯏꯕꯗꯤ ꯋꯥꯆꯃꯦꯟ ꯑꯃ ꯂꯩꯌꯦꯕ ꯃꯍꯥꯛꯅꯅꯦ ꯑꯣꯜ ꯏꯁ ꯋꯦꯜ ꯂꯥꯎꯗꯅ ꯑꯗꯨꯃꯛ ꯆꯠꯄ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯀꯔꯤꯝꯇ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯁꯥꯟꯇꯤꯗ ꯇꯨꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯄꯣꯠ ꯍꯨꯔꯥꯟꯕ ꯑꯃ ꯊꯣꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯋꯥꯆꯃꯦꯟ ꯑꯗꯨꯗ ꯍꯪꯉꯨꯕ ꯃꯇꯝꯗꯗꯤ ꯋꯥꯆꯃꯦꯟ ꯑꯗꯨꯗꯤ ꯅꯨꯃꯤꯗꯥꯡꯗ ꯀꯔꯤꯝꯇ ꯎꯗꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯄꯪꯈ꯭ꯔꯕꯖꯥꯠꯅꯤ ꯃꯁꯤꯗꯤꯅꯦ ꯑꯄꯪꯕꯁꯤꯔꯒ ꯑꯗꯨꯝ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯑꯄꯪꯕꯁꯤꯗꯨꯅ ꯊꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯤꯗꯅ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯥꯏꯋꯥ ꯑꯁꯤꯗꯤꯅꯦ ꯐꯖꯅ ꯆꯤꯟꯐꯥ ꯄꯨꯁꯜꯂꯨ ꯃꯁꯤꯒꯤ ꯖꯒꯥ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯀꯥꯟꯅꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯔꯥꯖꯨꯁꯨ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯈꯤ ꯃꯗꯨ ꯔꯥꯖꯨꯅ ꯍꯥꯏꯔꯦ ꯃꯗꯨ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏ ꯁꯣꯜꯕ ꯇꯧꯔꯗ꯭ꯔꯅꯦ ꯍꯣꯏ ꯇꯧꯕꯨꯗꯤ ꯇꯧꯔꯣꯏ ꯑꯗꯨꯕꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯕꯨ ꯊꯦꯡꯅꯕꯒꯤ ꯁꯛꯇꯤꯗꯤ ꯂꯥꯛꯀꯅꯤ ꯔꯥꯟꯆꯣꯅꯗꯤ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ ꯃꯁꯤꯒꯤ ꯁꯤꯖꯤꯟꯅꯐꯝ ꯌꯥꯝꯅ ꯂꯩꯒꯅꯤ ꯇ꯭ꯔꯥꯐꯤꯛꯇꯁꯨ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨꯗꯤ ꯗ꯭ꯔꯣꯟ ꯑꯁꯤ ꯊꯣꯛꯑꯦ ꯑꯗꯨꯕꯨ ꯐꯤꯂꯝ ꯑꯁꯤ 2009ꯒꯤ ꯑꯣꯏꯕꯅꯤꯅ ꯗ꯭ꯔꯣꯟ ꯑꯁꯤ ꯌꯥꯝ ꯀꯟꯅ ꯁꯤꯖꯤꯟꯅꯗ꯭ꯔꯤ ꯖꯣꯏ ꯂꯣꯕꯣꯒꯤ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯔꯥꯟꯁꯣꯅ ꯄꯥꯏꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯗ꯭ꯔꯣꯟ ꯑꯗꯨꯕꯨ ꯄꯥꯏꯍꯟꯕ ꯉꯝꯍꯟꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯦꯝꯄꯁ ꯑꯗꯨꯗ ꯀꯦꯃꯦꯔꯥ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯗ꯭ꯔꯣꯟ ꯑꯗꯨ ꯄꯥꯏꯍꯜꯂꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯍꯔꯥꯎ ꯂꯥꯛꯏ ꯃꯍꯥꯛꯅꯗꯤ ꯗ꯭ꯔꯣꯟ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯖꯣꯏꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯄꯤꯕ ꯄꯥꯝꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯖꯣꯏꯒꯤ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯑꯁꯨꯝ ꯄꯥꯏꯍꯜꯂꯛꯄ ꯃꯇꯝꯗ ꯁꯥꯏꯂꯦꯟꯁꯔꯕꯨꯁꯨ ꯎꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝ ꯄꯥꯏꯍꯜꯂꯛꯄ ꯃꯇꯝꯗ ꯗ꯭ꯔꯣꯟ ꯑꯗꯨꯅ ꯖꯣꯏꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯍꯦꯛ ꯄꯥꯏꯕ ꯃꯇꯝꯗꯗꯤ ꯖꯣꯏ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯊꯦꯡꯅꯈꯤ ꯃꯈꯣꯏꯁꯨ ꯍꯥꯊꯨ ꯖꯣꯏꯒꯤ ꯃꯅꯥꯛꯇꯝꯅ ꯆꯦꯜꯂꯛꯏ ꯑꯗꯨꯕꯨ ꯖꯣꯏ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯊꯥꯗꯨꯅ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯂꯩꯔꯝꯈꯤ ꯃꯍꯥꯛꯅ ꯐꯛꯂꯥꯡꯗ ꯏꯔꯝꯂꯤꯕ ꯑꯁꯤ ꯑꯥꯏ ꯀ꯭ꯋꯤꯠ ꯍꯥꯏꯗꯨꯅ ꯏꯔꯝꯕꯅꯤ ꯃꯍꯥꯛꯅꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯃꯈꯣꯏ ꯈꯨꯡꯒꯪ ꯑꯗꯨꯗ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯂꯥꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯗ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗꯗꯤ ꯃꯄꯥ ꯑꯗꯨꯁꯨ ꯏꯀꯥꯏꯔꯦ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯏꯀꯥꯏꯔꯦ
ꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯁꯦꯡꯅ ꯃꯁꯤꯗ ꯄꯔꯥ ꯑꯃ ꯇꯝꯕꯗꯤ ꯌꯥꯏ ꯃꯗꯨꯗꯤ ꯃꯤꯒꯤꯗꯃꯛꯇ ꯈꯜꯂꯒ ꯃꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯀꯥꯏꯕ ꯅꯪꯉꯦ ꯍꯥꯏꯗꯨꯅ ꯁꯤꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯤꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯀꯔꯤꯕꯨ ꯇꯧꯕꯤꯗꯣꯔꯤꯒꯦ ꯖꯣꯏ ꯂꯧꯕꯁꯨ ꯁꯤꯔꯕꯅꯤꯅ ꯃꯄꯥꯁꯨ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯂꯥꯛꯏ ꯃꯄꯥꯗꯨꯅꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯗꯤꯒ꯭ꯔꯤ ꯐꯪꯕꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨꯕꯨ ꯂꯧꯕ ꯂꯥꯛꯄ ꯄꯥꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯧꯕ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯈꯤ ꯃꯐꯝ ꯑꯗꯨꯗ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯩꯈꯤ ꯗꯥꯏꯔꯦꯛꯇꯔꯁꯨ ꯃꯐꯝ ꯑꯗꯨꯗ ꯅꯣꯡ ꯊꯨꯞꯇꯨꯅ ꯂꯩ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯔꯥꯟꯆꯣ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯂꯩꯔꯦ ꯄꯨꯂꯤꯁꯀꯤ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯁꯤ ꯁꯨꯁꯥꯏꯗ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯃꯉꯛꯇ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯋꯤꯟ ꯄꯥꯏꯞꯇ ꯄ꯭ꯔꯦꯁꯔ ꯂꯩꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯑꯁꯤ ꯁꯤꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯆꯍꯤ 4 ꯑꯁꯤꯗ ꯂꯩꯈꯤꯕ ꯄ꯭ꯔꯦꯁꯔ ꯑꯗꯨꯗꯤ ꯀꯅꯥꯅ ꯑꯣꯟꯒꯅꯤ ꯏꯟꯖꯤꯅꯤꯌꯔꯁꯤꯡ ꯑꯁꯤꯁꯨ ꯑꯉꯛꯄꯅꯤꯀꯣ ꯃꯤꯑꯣꯏꯕꯒꯤ ꯀꯣꯛꯇ ꯌꯥꯎꯔꯤꯕ ꯄ꯭ꯔꯦꯁꯔ ꯑꯁꯤ ꯑꯣꯟꯕ ꯉꯝꯅꯕ ꯈꯨꯠꯂꯥꯏ ꯑꯃꯠꯇꯗꯤ ꯄꯨꯊꯣꯛꯇꯦ ꯀꯔꯤꯒꯨꯝꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯄꯨꯊꯣꯛꯑꯝ ꯇꯥꯔꯒꯗꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯒꯤ ꯀꯣꯛꯇ ꯂꯩꯔꯤꯕ ꯄ꯭ꯔꯦꯁꯔ ꯑꯁꯤ ꯀꯌꯥꯝ ꯂꯩꯔꯝꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯑꯣꯟꯕ ꯌꯥꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯏꯟꯖꯤꯅꯤꯌꯔꯁꯤꯡ ꯑꯁꯤꯅ ꯃꯗꯨꯒꯤ ꯈꯨꯠꯂꯥꯏ ꯑꯗꯨ ꯁꯦꯝꯂꯝꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯁꯨꯁꯥꯏꯗ ꯅꯠꯇꯦ ꯃꯁꯤ ꯃꯔꯗꯔꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯒꯗꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯗꯤ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯈꯤ ꯃꯗꯨꯒꯤꯗꯤ ꯖꯣꯏꯁꯨ ꯂꯩꯔꯣꯟ ꯆꯟꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯔꯥꯟꯆꯣꯕꯨ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯀꯧꯈꯤ ꯖꯣꯏꯅ ꯁꯨꯁꯥꯏꯗ ꯇꯧꯔꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯕꯗꯅꯥꯝ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯒꯤ ꯀꯔꯤꯒꯨꯝꯕ ꯁꯥꯇ꯭ꯔ ꯑꯃꯅ ꯄ꯭ꯔꯦꯁꯔ ꯈꯥꯡꯕ ꯉꯝꯗ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯇꯥꯏꯅꯔꯤꯕꯅ ꯀꯔꯤꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯖꯦꯜ ꯑꯁꯤꯗꯗꯤ ꯄ꯭ꯔꯦꯁꯔꯒꯤ ꯄ꯭ꯔꯦꯁꯔ ꯉꯥꯛꯇꯅꯤ ꯃꯗꯨꯒꯤ ꯄ꯭ꯔꯦꯁꯔꯁꯤꯡ ꯑꯗꯨꯕꯨ ꯀꯅꯥꯗ ꯕꯗꯅꯥꯝ ꯇꯧꯗꯣꯔꯤꯒꯦ ꯃꯗꯨꯗ ꯔꯥꯟꯆꯣꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯩ ꯁꯥꯔꯗ ꯕꯗꯅꯥꯝ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯕꯗꯅꯥꯝ ꯇꯧꯖꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯁ꯭ꯇꯦꯇꯤꯁꯇꯤꯛꯁ ꯈꯔꯁꯨ ꯄꯨꯔꯛꯏ ꯍꯥꯏꯕꯗꯤ ꯑꯩꯅ ꯈꯔ ꯔꯤꯁꯔꯆ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯑꯁꯤ ꯁꯨꯁꯥꯏꯗ ꯇꯧꯕꯗ ꯅꯝꯕꯔ 1 ꯑꯣꯏꯔꯤ 90 ꯃꯤꯅꯤꯠ ꯈꯨꯗꯤꯡꯒꯤ ꯁꯥꯇ꯭ꯔ ꯑꯃꯗꯤ ꯑꯗꯨꯃꯛ ꯁꯨꯁꯥꯏꯗ ꯑꯦꯇꯦꯝ ꯇꯧꯏ ꯑꯗꯨꯒ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗꯗꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯂꯩꯅꯥ ꯅꯥꯗꯨꯅ ꯁꯤꯕꯒꯤ ꯆꯥꯡꯗꯒꯤ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯕꯒꯤ ꯆꯥꯡ ꯑꯁꯤꯅ ꯍꯦꯜꯂꯦ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯃꯗꯤ ꯌꯥꯎꯗꯕꯅꯅꯤ ꯁꯥꯔ ꯃꯗꯨꯗ ꯚꯥꯏꯔꯁꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯩ ꯑꯇꯣꯞꯄ ꯀꯣꯂꯦꯖꯀꯤ ꯋꯥꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯏꯝꯄꯤꯔꯤꯌꯦꯜ ꯀꯣꯂꯦꯖ ꯑꯣꯐ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯁꯤꯗꯤ ꯏꯟꯗꯤꯌꯥ ꯑꯁꯤꯗ ꯇꯣꯞ ꯑꯣꯏꯔꯤꯕ ꯀꯣꯂꯦꯖꯅꯤ ꯑꯩꯅ ꯃꯁꯤ ꯀꯣꯂꯦꯖ ꯑꯁꯤ ꯆꯂꯥꯏꯔꯛꯂꯤꯕꯁꯤ ꯆꯍꯤ 32 ꯁꯨꯔꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯣꯂꯦꯖ ꯑꯁꯤ 28 ꯅꯝꯕꯔꯗꯒꯤ ꯅꯝꯕꯔ 1ꯗ ꯌꯧꯍꯜꯂꯛꯂꯤꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯟꯆꯣꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯀꯔꯤꯒꯤ ꯅꯝꯕꯔ 1ꯅꯣ ꯀꯗꯥꯏꯗꯒꯤ ꯅꯝꯕꯔ 1ꯅꯣ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯑꯅꯧꯕ ꯏꯟꯚꯦꯟꯁꯟꯒꯤ ꯋꯥ ꯑꯝꯇ ꯉꯥꯡꯅꯗꯦ ꯃꯐꯝ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯗꯤ ꯁꯨꯞꯅꯗꯒꯤ ꯀꯔꯝꯅ ꯃꯥꯔꯛ ꯐꯪꯒꯅꯤ ꯀꯔꯝꯅ ꯊꯕꯛ ꯐꯪꯒꯅꯤ ꯀꯔꯝꯅ ꯌꯨꯑꯦꯁꯇ ꯆꯠꯂꯒ ꯁꯦꯇꯜ ꯇꯧꯗꯨꯅ ꯍꯥꯏꯕꯒꯤ ꯃꯁꯤ ꯈꯛꯇꯅꯤ ꯇꯝꯕꯤꯔꯤꯁꯤ ꯁꯤꯐꯥ ꯄꯨꯔꯒ ꯄꯩꯈꯥ ꯊꯥꯍꯜꯂꯗꯨꯅ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯕꯗꯨꯅꯤ ꯃꯐꯝ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯐꯪꯗ꯭ꯔꯦ ꯃꯐꯝ ꯑꯁꯤꯗꯗꯤ ꯄꯔꯤꯈꯥꯗ ꯃꯥꯔꯛ ꯀꯔꯝꯅ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯇꯝꯕꯤꯗꯨꯅ ꯂꯩꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯁꯨ ꯁꯥꯎꯗꯨꯅ ꯍꯧꯒꯠꯂꯛꯏ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡꯗꯨꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯩꯇ꯭ꯔꯦ ꯅꯪꯅ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯁꯤ ꯀꯔꯝꯅ ꯇꯝꯕꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯥꯟꯆꯣꯒꯤ ꯈꯨꯗꯥꯡ ꯑꯗꯨꯕꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯁꯣꯔꯣꯁꯣꯔꯁꯤꯡ ꯑꯗꯨꯅ ꯀ꯭ꯂꯥꯁꯔꯨꯝ ꯑꯃꯗ ꯄꯨꯁꯤꯜꯂꯛꯏ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯣꯖꯥ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯪꯗꯤ ꯐꯝꯕꯤꯌꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯔꯥꯟꯆꯣꯗ ꯆꯥꯟꯆꯔꯅ ꯂꯥꯏꯔꯤꯛ ꯇꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯅꯈꯤ ꯆꯇꯨꯔꯗꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯚꯥꯏꯔꯁꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯣꯐꯦꯁꯔ ꯔꯥꯟꯆꯣꯗ ꯆꯥꯟꯆꯔꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯣꯐꯦꯁꯔꯁꯤꯡ ꯑꯁꯤꯗꯒꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯦꯟꯅ ꯍꯩꯌꯦꯅ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯉꯣꯟꯗꯒꯤ ꯉꯁꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯐꯝꯗꯨꯅ ꯂꯥꯏꯔꯤꯛ ꯇꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯔꯥꯟꯆꯣꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩ ꯃꯗꯨꯒꯤꯗꯤ ꯚꯥꯏꯔꯁꯅ ꯍꯥꯏꯔꯛꯏ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗ ꯍꯧꯔꯗꯨꯅ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛꯈꯥꯎ ꯑꯗꯨ ꯊꯝꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯦꯀꯥꯅꯤꯀꯦꯜ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯈꯠꯂꯤ ꯑꯃꯁꯨꯡ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯥꯛꯇꯨꯅ ꯉꯥꯏꯍꯥꯛꯇꯪ ꯄꯥꯏ ꯉꯥꯏꯍꯥꯛꯇꯪ ꯄꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯒ꯭ꯔꯤꯟ ꯕꯣꯔꯗ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯋꯥꯔꯗ ꯑꯅꯤꯈꯛ ꯏ ꯃꯗꯨꯒꯤ ꯋꯥꯔꯗ ꯑꯅꯤꯗꯨ ꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯏꯔꯤꯕ ꯋꯥꯔꯗ ꯑꯅꯤꯁꯤꯒꯤ ꯑꯥꯔꯊ ꯑꯁꯤ ꯀꯅꯥꯅꯣꯝꯇ ꯁꯟꯗꯣꯛꯅ ꯍꯥꯏꯔꯛꯎ ꯑꯗꯨꯒ ꯃꯁꯤꯗ ꯐꯥꯁ ꯇꯥꯔꯛꯄ ꯃꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯋꯤꯅꯔ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯩ ꯅꯈꯣꯏꯗ 30 ꯁꯦꯀꯦꯟड ꯄꯤꯒꯦ ꯍꯧꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯑꯃꯁꯨꯡ ꯚꯥꯏꯔꯁ ꯃꯁꯥꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯥꯛꯇꯨꯅ ꯌꯦꯡꯉꯤ ꯚꯥꯏꯔꯁꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯑꯃꯒꯤ ꯂꯥꯏꯔꯤꯛ ꯃꯨꯟꯗꯨꯅ ꯑꯥꯔꯊ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯄꯥꯗꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯁꯦꯀꯦꯟड 30 ꯐꯔꯛꯄꯗꯒꯤꯗꯤ ꯂꯦꯞꯄꯤꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯔꯥꯟꯆꯣꯅ ꯍꯥꯏꯔꯛꯏ ꯀꯅꯥꯝꯇ ꯑꯟꯁꯔ ꯐꯪꯗ꯭ꯔꯕ꯭ꯔꯥ ꯐꯔꯦ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤꯅꯦ ꯃꯤꯅꯤꯠ 2 ꯈꯤꯇꯪ ꯔꯤꯋꯥꯏꯟ ꯇꯧꯗꯨꯅ ꯌꯦꯡꯉꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯅꯧꯕ ꯑꯃ ꯈꯪꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯅꯧꯕ ꯑꯃ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥꯝꯇ ꯈꯜꯂꯝꯃꯣꯏꯅꯦ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯝꯖꯦꯟ ꯇꯥꯟꯅꯕꯗ ꯂꯣꯏꯅ ꯌꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯍꯥꯟꯅ ꯑꯟꯁꯔ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗ ꯐꯥꯁ ꯇꯥꯗꯨꯅꯕꯨ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯔꯤꯒꯦ ꯅꯈꯣꯏꯒꯤ ꯅꯣꯂꯦꯖ ꯍꯦꯟꯒꯠꯄ꯭ꯔꯣ ꯍꯦꯟꯒꯠꯂꯝꯃꯣꯏ ꯆꯨꯝꯅꯗꯒꯤ ꯕ꯭ꯔꯦꯟꯗ ꯄ꯭ꯔꯦꯁꯔ ꯍꯦꯟꯒꯠꯂꯝꯒꯅꯤ ꯑꯗꯨꯒ ꯃꯁꯤ ꯀꯣꯂꯦꯖꯅꯤ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯅꯠꯇꯦ
wahai ruta matanda farandi nokthore madina chonam khatare sei kibadagine circus leba kai dusu chokri kakala dur phambani aduga madugumba kai ado akoina well trained haduna khangne well educated ti haina dabani madigi virus na sawaduna re oi masigi je philosophy class nate madura iriba word ani dugi athrairo madigi di rancho su fagi minok amaga luina na re sar masungba word asiri laitida masidi agi marup ani gi mamingni faran amasung raju haibidi faran nitrate amasung pre-rajulization haibani haibidi masida yauriba faran nitrate tagi faran aduga pre-rajulization da yauriba raju se makogi maming asini mafam madura leiriba satra singadusu loina nokhi madigi di virus na sawaduna angang de nangna engineering du adumna tambiduribra madura rancho na hare sar aina tambiriba sidi engineering nati angang na karamna tambigani haiba aduni adu engineering di sar na ekhoidagi khangba haiba heli nongma taga nongwadi adom so herakini aduga aidi agi asonba satra se kaidong ngaida naitom thamam di haimdra mahausu mafam maduragi chenki rancho na tawriba matogu da somna kandadi virus ki ego the hurt oiba haibdo ki maramudra mahag yamna sauki matogu sona mahana makhut ani aduna chithi amana raju gi mayumda chithi amana paran gi mayumda iki man iribasi yamna nungaitana domda chithi si jarakpani chithi sida yauriba si adongi chanupa si fataba sangaga loina duna lere maramaduna karigumba afaba khongthang amba thangobda pataragadi adongi isagi punsi simangani haduna chithi si iki madigi farana hare chithi ani du aikogi yumda haibadi rajugi mayumda amaga aikogi yumda amaga tai hero semana ga zakida taba etombo madu chamana khe aikochu wati khondi jana buidamata aigi yumda hana chale haibadi farangi mapa kurisigi mayumadu lakhe mafam madu hekcha pamatamda farangi mapa na ranchoda tap lagna lagla duna hare yungu masira khilibase esini aigi chanupa gi kada khutani khilibase mahangna ningthi jana lai pabungam nabidamati esi se khinkibani akhoi di warsu wajarage mahata mi oina bahaduna tawkhibani akhoi car leiba ngami adubo car adugi paisa aduna ichana pagi lai pa nabidamata lai tamnabidamata khaktun thami aduga aidi hauji phawba scooter apatpa mata chalibani tona gandana farangi mapa aduna rancho da ngangba yaba nganglibani adubo rancho nadi koying yengduna leiba matamda farana sa kai kya marungi photo thetuna lermi mongd uruba matamda sigi photo siri yana fajaina farana na kablibra haduna hangi faransu amta tumile haduna mahaso ingit tawduna hare madudagidi mafam madura mapa sangchalakduna hare isana pasi sa kai yamna pamje photo kapningbagi bhuto mo chamane wildlife photographer winning gan haibani mamangi chei mo nangi percentage atu kyano haduna hangi 91% haduna hare madura mapa sawduna hare 94% dagi 91% da lai mapa du sound haraktibni tawudabu rancho di maya higale madura nangisi usitribra phagi mamra ko ngangi pase haduna hare madura ranchona madu wana tira nangina chana pasina photo asuyana phajana kapli basibo karigidamute engineer uhena basilibano mapu wildlife photographer dum ohembe yadabro madigi mapalu su sawduna makullonra duna rancho dhare ai nangona kullona duna hajere bisini aigi chana pai future se mangangano madurigi tanjadra farangi mama tholotuna angangsa nakuna sa hamdo rusak chara si haduna hare hoi charo si haduna faransu mahaki mamana basinga da bokoksinba matamda mapaduna rancho buthaladuna mathangla pudadi chak sing unraga chalu haduna hare hariba wahai sinadi chak charanu haduna harakpani maramaduna makhoisu ubali trabani mafam maduri tholai mafam maduri tholpa matamda makhoi rajugi mayumda lai rajugi mayum masi thainangai gi black and white movie gi sinnasi uhole haduna hare rajugi mayumda lai basi paralyzed torba postmaster ramba mapa amale mahake laraba mamale aduga lohongtriba machanapi makalai makoi mayumadura changtuna makhoisu khuresi gi mayumda chak chapa phanglaktrabanina makhoisu phamtharaduna chak chanaba habidi mama aduna holiwa tanadu chana buidamata ngaiduna lei madura mama aduna hare hobjikti belandrisu kilo dalpa tarani thoi pire kamela simbana kilo dalpa tara pire aduga makoina charingai mata maduda machan pidu lagladuna makoi chana thanaba sum hapi maduda machan piduna sana thongba hapawla haduna hare sana adi matam khara leraga sana yo madukan da oina phanglaknani ni haduna hare wahai ruta matam na makoi saga sibu cha si kadai charu si kadai haduna wakal khanduna lei madui mama duna hare asu yana wana hingningai matam asida na khoi gi college ki director aduna akhoi da asugum chithi tharakpa taragade akhoi de kari phawgani mama dusu school gi oja oibani habidi private school gi oja oiduna imung adubu ngamnaba thakpani mapa dusu hanadi postmaster rem taragasu
ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯅꯥꯈ꯭ꯔꯕꯅꯤꯅ ꯇꯣꯂꯣꯞ ꯍꯥꯏꯕꯁꯤꯁꯨ ꯐꯪꯈꯤꯗ꯭ꯔꯦ ꯄꯦꯟꯁꯟꯕꯨꯗꯤ ꯐꯪꯐꯝꯗꯤ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯐꯪꯗꯦ ꯍꯥꯏꯗꯨꯅꯗꯤ ꯃꯨꯚꯤꯁꯤꯗ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯆꯟꯅꯨꯄꯤ ꯑꯁꯤꯅ ꯂꯨꯍꯣꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯨꯄꯥ ꯃꯌꯨꯝꯅ ꯃꯥꯔꯨꯇꯤ 800 ꯄꯤꯌꯨ ꯍꯥꯏ ꯑꯗꯨꯒ ꯃꯥꯔꯨꯇꯤ 800 ꯄꯤꯗꯕ ꯇꯥꯔꯒꯗꯤ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯄꯥꯎꯁꯤꯡ ꯑꯗꯨ ꯇꯝꯃꯤ ꯃꯗꯨꯗ ꯃꯃꯥꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯀꯔꯤꯅꯣ ꯏꯃꯥ ꯃꯤ ꯂꯥꯛꯑꯀꯥꯟꯁꯤꯗ ꯅꯪꯅ ꯄꯉꯥꯡꯗ ꯉꯥꯡꯏꯗꯨꯕꯨ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯃꯥꯗꯨꯕꯨ ꯋꯥꯔꯧꯅ ꯆꯩꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯁꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯪꯉꯣꯟꯗ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯅꯥꯗ ꯍꯥꯏꯔꯨꯆꯣ ꯍꯥꯏꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯔꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯏ ꯃꯗꯨꯗ ꯇꯟꯖꯥꯗꯨꯗ ꯃꯃꯥꯟꯅꯕ ꯑꯗꯨꯕꯨ ꯊꯦꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯃꯥ ꯑꯗꯨꯕꯨ ꯊꯦꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯑꯅꯤ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯃꯈꯣꯏꯅ ꯆꯥꯔꯤꯕ ꯑꯆꯥ ꯑꯊꯛꯇꯨꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯗꯨꯅ ꯑꯆꯥꯄꯣꯠ ꯑꯗꯨꯕꯨ ꯆꯥꯗꯨꯅ ꯂꯩꯈꯤ ꯃꯄꯥꯗꯨꯁꯨ ꯇꯟꯖꯥꯗꯨꯗ ꯂꯣꯛ ꯈꯨꯔꯛꯏ ꯂꯣꯛ ꯈꯨꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯖꯃꯥꯒꯤ ꯍꯤꯗꯥꯛꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯡꯂꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯇꯟ ꯇꯛꯂꯤꯕ ꯕꯦꯂꯟ ꯑꯗꯨꯅ ꯃꯄꯥ ꯑꯗꯨꯒꯤ ꯃꯊꯕꯥ ꯑꯗꯨꯕꯨ ꯁꯨꯔ ꯅꯩꯔꯗꯨꯅ ꯃꯍꯥꯛꯅ ꯕꯦꯂꯟ ꯑꯗꯨꯅ ꯇꯟ ꯑꯃꯨꯛ ꯇꯛꯄ ꯃꯇꯝꯗꯗꯤ ꯃꯄꯥꯒꯤ ꯃꯊꯕꯛꯇ ꯍꯧꯔꯤꯕ ꯇꯨꯍꯥꯎꯁꯤꯡ ꯑꯗꯨꯁꯨ ꯇꯟ ꯇꯛꯄꯗꯨꯗ ꯂꯣꯏꯅ ꯌꯥꯎꯈꯤ ꯃꯇꯧ ꯎꯔꯨꯕ ꯃꯇꯝꯗ ꯔꯥꯟꯆꯣ ꯑꯃꯁꯨꯡ ꯐꯔꯍꯥꯟꯗꯤ ꯑꯣꯒꯦ ꯇꯧꯔꯦ ꯃꯈꯣꯏꯁꯨ ꯀꯔꯤ ꯍꯥꯞꯄꯛꯈꯣꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯇꯟ ꯍꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯇꯟ ꯑꯗꯨ ꯆꯥꯅꯤꯡꯈꯤꯗꯦ ꯃꯈꯣꯏꯁꯨ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯣꯛꯅꯗꯨꯅ ꯊꯣꯛꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯑꯁ ꯑꯩꯈꯣꯏꯗꯤ ꯇꯨꯍꯥꯎ ꯌꯥꯎꯔꯕ ꯇꯟ ꯆꯥꯔꯒꯅꯤ ꯊꯣꯛꯂꯛꯏꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯔꯥꯖꯨꯅ ꯍꯥꯏꯔꯛꯏ ꯈꯔꯕꯨ ꯆꯥꯔꯛꯂꯤꯕꯁꯦ ꯐꯔꯕꯅꯤ ꯐꯔꯍꯥꯟ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯕꯨ ꯀꯔꯤꯝꯇ ꯄꯤꯖꯗꯕꯤꯗ ꯊꯥꯔꯛꯂꯤꯕꯅꯤ ꯑꯩꯈꯣꯏ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯂꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯄꯩꯁꯥꯁꯨ ꯌꯥꯎꯗꯦ ꯀꯃꯥꯏꯅ ꯇꯧꯁꯦꯕ ꯃꯗꯨꯒꯤꯗꯤ ꯔꯥꯟꯆꯣꯅ ꯍꯥꯏꯔꯛꯏ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯆꯥꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯔꯥꯟꯆꯣꯅ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏꯗꯤ ꯆꯥ ꯊꯛ ꯆꯥꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯨꯅꯤꯐꯣꯔꯝ ꯆꯪꯒꯅꯤꯅꯦ ꯑꯥꯗ ꯂꯨꯍꯣꯡꯂꯤꯕ ꯑꯁꯤ ꯎꯔꯕ꯭ꯔꯥ ꯃꯁꯤꯗ ꯑꯩꯈꯣꯏꯁꯨ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯁꯥꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯑꯦꯝꯕꯦꯂꯞ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯃꯀꯣꯛꯇ ꯀꯣꯌꯦꯠ ꯑꯃꯃꯝ ꯌꯦꯜꯂꯗꯨꯅ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯩ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯐꯝꯂꯗꯨꯅ ꯋꯦꯇꯔ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯆꯥꯅꯕꯁꯤꯡ ꯑꯗꯨ ꯑꯣꯔꯗꯔ ꯇꯧꯏ ꯃꯐꯝ ꯑꯗꯨꯗ ꯄꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯄꯤꯌꯥꯗ ꯍꯥꯏꯔꯤꯕꯁꯤꯗꯤ ꯅꯪꯅ ꯀꯩꯒꯤꯗꯃꯛꯇ ꯘꯔꯤ ꯑꯃꯟꯕ ꯑꯃ ꯁꯤꯔꯒ ꯂꯥꯛꯂꯤꯕꯅꯣ ꯑꯩꯒꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯘꯔꯤ ꯑꯁꯤꯗꯤ ꯁꯨꯍꯥꯁꯀꯤ ꯅꯨꯄꯤꯅ ꯁꯤꯔꯤꯕ ꯘꯔꯤ ꯑꯁꯤ ꯑꯍꯣꯡꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯈꯤꯅꯤ ꯑꯇꯥꯡꯕ ꯁꯤꯔꯒ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯊꯤꯅ ꯆꯩꯈꯤ ꯘꯔꯤ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯁꯤꯟꯇꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯔꯥꯟꯆꯣꯅ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩ ꯇꯥꯟꯖꯥꯗꯨꯅ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯒ꯭ꯔꯤꯇꯤꯡ ꯇꯧꯏ ꯅꯨꯄꯤꯗꯨꯁꯨ ꯏꯅꯥꯛ ꯈꯔ ꯈꯨꯟꯕ ꯅꯨꯄꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤꯗꯨ ꯎꯅꯕ ꯃꯇꯝꯗ ꯑꯩꯒꯤ ꯉꯛꯇ ꯁꯤꯔꯤꯕ ꯂꯤꯛ ꯑꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯨꯕꯤ ꯉꯥꯛꯇꯔ ꯍꯥꯏꯗꯨꯅ ꯁꯨꯍꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯍꯥꯏꯈꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯁꯨꯍꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯄꯣꯠꯆꯩ ꯕ꯭ꯔꯥꯟꯗꯦꯗ ꯑꯣꯏꯕ ꯉꯥꯛꯇ ꯁꯦꯠꯄ ꯆꯥꯕ ꯄꯥꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯗꯨꯗꯒꯤꯗꯤ ꯔꯥꯟꯆꯣꯁꯨ ꯀꯔꯟ ꯇꯥꯖꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯄꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯄꯤꯌꯥꯅ ꯊꯛꯂꯤꯕ ꯒ꯭ꯂꯥꯁ ꯑꯗꯨ ꯂꯧꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯔꯥꯟꯆꯣꯅ ꯄꯤꯌꯥꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯔꯛꯇꯣꯏꯕ ꯋꯥꯁꯦ ꯇꯥꯕ ꯃꯇꯝꯗ ꯅꯪꯅ ꯒꯤꯂꯥꯁ ꯑꯁꯤꯅ ꯑꯩꯒꯤ ꯀꯣꯛ ꯑꯁꯤꯗ ꯁꯣꯏꯗꯅ ꯊꯨꯒꯥꯏꯔꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯤꯀꯣꯁꯟ ꯂꯧꯔꯤꯕꯅꯤ ꯃꯗꯨ ꯄꯤꯌꯥꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯅꯪꯅ ꯀꯣꯛꯇ ꯒꯤꯂꯥꯁ ꯑꯁꯤꯅ ꯊꯨꯒꯥꯏꯗꯣꯔꯤꯕ ꯃꯗꯨꯗ ꯔꯥꯟꯆꯣꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯪꯉꯣꯟꯗ ꯐ꯭ꯔꯤꯒꯤ ꯑꯦꯗꯚꯥꯏꯁ ꯈꯔ ꯄꯤꯒꯦ ꯇꯧꯕꯅꯤ ꯀꯔꯤ ꯑꯦꯗꯚꯥꯏꯁꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯍꯪꯉꯤ ꯃꯗꯨꯗ ꯔꯥꯟꯆꯣꯅ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯒꯅꯦ ꯁꯨꯡꯂꯨ ꯂꯨꯍꯣꯡꯒꯅꯨ ꯃꯥ ꯉꯁꯤꯗꯤꯅꯦ ꯑꯆꯠ ꯑꯋꯣꯡ ꯇꯧꯔꯤꯕ ꯄ꯭ꯔꯥꯏꯁ ꯇꯦꯛꯀ ꯆꯞ ꯃꯥꯟꯅꯩ ꯉꯥꯏꯍꯥꯛꯇꯪ ꯍꯥꯏꯔꯛꯇ ꯄꯣꯠꯆꯩꯁꯤꯡꯒꯤ ꯃꯃꯜ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯂꯣꯏꯅ ꯃꯥꯡꯍꯟꯗꯣꯔꯤꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯤꯌꯥ ꯍꯥꯏꯐꯦꯠ ꯁꯥꯎꯔꯞ ꯇꯧꯏ ꯃꯗꯨꯗ ꯔꯥꯟꯆꯣꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯊꯥꯖꯗꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯅꯪꯉꯣꯟꯗ ꯗꯦꯃꯣ ꯑꯃ ꯎꯠꯀꯦ ꯃꯍꯥꯛꯅ ꯇꯣꯡꯉꯤꯕ ꯈꯣꯡꯎꯞ ꯑꯁꯦ ꯑꯁꯤꯒꯤ ꯃꯃꯜ ꯑꯁꯦ ꯈꯪꯅꯤꯡꯕ꯭ꯔꯥ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯉꯒ ꯃꯥꯅ ꯍꯥꯏꯔꯛꯀꯗꯕ ꯅꯠꯇꯦ ꯃꯥ ꯃꯊꯟꯇꯅ ꯀꯣꯏꯂꯥꯎ ꯂꯥꯎꯖꯔꯛꯇꯣꯔꯤꯕꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯋꯦꯇꯔ ꯑꯃꯗꯒꯤ ꯆꯠꯅꯤ ꯂꯧꯔꯗꯨꯅ ꯃꯍꯥꯛꯅ ꯁꯨꯍꯥꯁꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯁꯣꯏꯕ ꯁꯥꯗꯨꯅ ꯍꯩꯖꯤꯜꯂꯤ ꯃꯗꯨꯗ ꯁꯨꯍꯥꯁ ꯑꯗꯨꯁꯨ ꯁꯥꯎꯔꯗꯨꯅ ꯑꯩꯒꯤ $300 ꯄꯤꯔꯤꯕ ꯁꯨꯁ ꯑꯁꯤꯕꯨ ꯀꯅꯥꯅꯅꯣ ꯆꯠꯅꯤ ꯍꯩꯖꯤꯜꯂꯝꯃꯤꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯣꯏꯂꯥꯎ ꯂꯥꯎꯈꯤ ꯃꯗꯨꯗꯒꯤꯗꯤ ꯔꯥꯟꯆꯣꯁꯨ ꯄꯤꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯉꯣꯟꯗ ꯄꯤꯔꯤꯕ ꯑꯦꯗꯚꯥꯏꯁ ꯑꯁꯦ ꯐ꯭ꯔꯤꯒꯤ ꯑꯦꯗꯚꯥꯏꯁꯅꯤ ꯃꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯍꯧꯔꯣ ꯑꯩꯅ ꯄꯤꯔꯤꯕ ꯐ꯭ꯔꯤ ꯑꯦꯗꯚꯥꯏꯁꯁꯦ ꯂꯧꯒꯦ ꯍꯥꯏꯔꯒꯁꯨ ꯂꯧꯔꯣ ꯂꯧꯔꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯂꯧꯔꯨꯔꯅꯨ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯨꯍꯥꯁ ꯑꯗꯨꯅ ꯃꯁꯤꯒꯤ ꯈꯣꯡꯎꯞ ꯑꯁꯤꯗꯤ ꯏꯇꯥꯂꯤꯗꯒꯤ ꯄꯨꯔꯛꯈꯤꯕ ꯈꯣꯡꯎꯞꯅꯤ ꯈꯣꯡꯎꯞ ꯑꯁꯤ ꯍꯦꯟꯗꯃꯦꯗꯅꯤ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩ ꯃꯗꯨꯒꯤꯗꯤ ꯄꯤꯌꯥꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯕꯨ ꯀꯧꯏ ꯃꯄꯥ ꯑꯁꯤꯗꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯗꯥꯏꯔꯦꯛꯇꯔ ꯕꯤꯔꯨ ꯁꯍꯁ꯭ꯔꯕꯨꯙꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯤ ꯄꯤꯌꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯕꯥ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯁꯥꯇ꯭ꯔꯗꯨꯕꯨ ꯃꯁꯛ ꯈꯪꯕꯅꯤꯅ
ꯀꯩꯅꯣ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯕꯕꯥ ꯑꯝꯇ ꯉꯥꯏꯈꯣ ꯑꯩ ꯇꯧꯒꯦ ꯑꯩ ꯇꯨꯡ ꯏꯜꯂꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯔꯥꯟꯆꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯍꯥꯛꯁꯨ ꯔꯥꯟꯆꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯑꯐꯕ ꯁꯥꯔꯗꯨꯅ ꯅꯪꯅ ꯑꯩꯒꯤ ꯃꯤꯠ ꯄꯥꯡꯍꯜꯂꯤ ꯉꯁꯤꯗꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯕꯕꯥꯅꯗꯤ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯉꯣꯟꯗ ꯗꯦꯃꯣ ꯑꯃ ꯄꯤ ꯇꯥꯔꯒꯗꯤ ꯃꯍꯥꯛꯁꯨ ꯌꯥꯔꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯔꯥꯟꯆꯣꯁꯨ ꯏꯆꯝ ꯆꯝꯅꯗꯨꯅ ꯌꯥꯝ ꯐꯔꯤꯅꯦ ꯑꯗꯨꯗꯤ ꯆꯠꯅꯤ ꯑꯗꯨꯝꯇ ꯄꯤꯔꯛꯎ ꯑꯩ ꯗꯦꯃꯣ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯆꯠꯅꯤꯗꯨ ꯄꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯈꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯑꯣꯜ ꯏꯁ ꯋꯦꯜ ꯍꯥꯏꯗꯨꯅ ꯁꯣꯟꯗꯨꯅ ꯂꯩꯖꯈꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯄꯤꯌꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯄꯤꯌꯥꯅ ꯔꯥꯟꯆꯣꯗ ꯑꯃꯨꯛ ꯀꯂꯦꯝꯅꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯣ ꯐ꯭ꯔꯤ ꯑꯦꯗꯚꯥꯏꯁꯅꯤ ꯂꯧꯅꯤꯡꯉꯒ ꯂꯧꯅꯤꯡꯗ꯭ꯔꯒ ꯇꯣꯛꯎ ꯃꯗꯨꯒꯤꯗꯤ ꯗꯥꯏꯔꯦꯛꯇꯔꯅ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯗꯤ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕ ꯃꯗꯨꯗ ꯔꯥꯟꯆꯣꯅ ꯏꯟꯚꯦꯂꯞ ꯑꯃ ꯄꯨꯊꯣꯛꯑꯒ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯁꯤꯒꯤ ꯏꯟꯚꯦꯂꯞ ꯑꯁꯦ ꯕꯣꯔ ꯀꯅꯥꯗ ꯑꯝꯇ ꯄꯤꯔꯨꯈꯤꯒꯦ ꯃꯗꯨꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯤ ꯄꯤꯌꯥꯅ ꯏꯟꯚꯦꯂꯞ ꯑꯗꯨ ꯇꯥꯞꯄ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯦꯒꯤ ꯂꯨꯍꯣꯡꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯄꯤꯌꯥꯒꯤ ꯂꯨꯍꯣꯡꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅꯗꯤ ꯈꯟꯖꯔꯨꯕꯅꯤ ꯃꯗꯨꯒꯤꯗꯤ ꯁ꯭ꯇꯦꯖ ꯑꯗꯨꯗ ꯃꯆꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯕꯥꯏ ꯑꯗꯨꯒ ꯅꯣꯛꯈꯦꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯔꯥꯟꯆꯣꯅꯁꯨ ꯎꯈꯤ ꯔꯥꯟꯆꯣꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯁꯥꯔ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯇꯣꯇꯦꯜ ꯑꯣꯏꯅ ꯀꯌꯥ ꯑꯣꯏ ꯂꯩꯒꯦ ꯏꯟꯚꯦꯂꯞ ꯑꯗꯨ ꯄꯤꯌꯥꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯏꯟꯚꯦꯂꯞ ꯑꯁꯤꯗꯤ ꯈꯥꯂꯤꯅꯤꯅꯦ ꯀꯔꯤꯝꯇ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯟꯆꯣꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯐꯔꯥꯟ ꯔꯥꯖꯨ ꯀꯔꯤꯝꯇ ꯍꯥꯞꯇꯕ꯭ꯔꯣ ꯅꯈꯣꯏꯕꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯃꯪꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯄꯤꯌꯥꯅ ꯑꯃꯨꯛ ꯏꯀꯥꯏꯕ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯁꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯒꯦꯁꯇꯤ ꯅꯠꯇꯦ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯒꯦꯁꯂꯥ ꯃꯗꯨꯗ ꯔꯥꯟꯆꯣꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯁꯥꯏꯠ ꯑꯅꯤꯃꯛꯇꯒꯤ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯗꯤ ꯁꯥꯏꯟꯁꯀꯤ ꯁꯥꯏꯠꯇꯒꯤ ꯂꯥꯛꯄꯅꯤ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯕꯣ ꯑꯝꯇ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯚꯥꯏꯔꯁꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯤꯌꯥꯅ ꯕꯕꯥ ꯃꯥꯗꯤ ꯌꯥꯝꯅ ꯍꯩꯕꯅꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯑꯗꯕꯅꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯃꯍꯥꯛ ꯗꯦꯃꯣ ꯄꯤꯔꯛꯑꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯔꯥꯟꯆꯣꯁꯨ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯨꯍꯣꯡꯕ ꯃꯇꯝ ꯑꯁꯤꯗꯤ ꯅꯣꯡꯖꯨ ꯄꯟꯊꯥꯒ ꯑꯣꯏꯕꯅꯤꯅ ꯃꯩ ꯑꯁꯤ ꯉꯥꯛꯇ ꯂꯩꯇ ꯃꯨꯠꯂꯤ ꯃꯔꯝ ꯑꯗꯨꯅ ꯂꯨꯍꯣꯡꯕꯗ ꯈꯨꯗꯣꯡ ꯌꯥꯝꯅ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯟꯚꯔꯇꯔ ꯑꯃ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯀꯃꯥꯏꯅ ꯇꯧꯕ ꯏꯟꯚꯔꯇꯔꯅꯣ ꯍꯥꯏꯗꯨꯅ ꯚꯥꯏꯔꯁꯅ ꯍꯪꯉꯤ ꯏꯟꯚꯔꯇꯔ ꯑꯁꯤ ꯂꯨꯍꯣꯡꯕꯗ ꯂꯥꯛꯂꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯕꯦꯇ꯭ꯔꯤ ꯑꯁꯤ ꯂꯧꯊꯣꯛꯂꯗꯨꯅ ꯃꯗꯨꯒꯤ ꯕꯦꯇ꯭ꯔꯤꯁꯤꯡ ꯑꯗꯨꯗꯒꯤ ꯃꯩ ꯂꯧꯗꯨꯅ ꯃꯩ ꯊꯥꯟꯗꯣꯔꯤꯕꯅꯤ ꯀꯗꯥꯏꯅꯣ ꯃꯗꯨꯒꯤ ꯗꯤꯖꯥꯏꯟ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯚꯥꯏꯔꯁꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁꯦꯃꯤꯁꯇꯔ ꯑꯗꯨꯒꯤ ꯄ꯭ꯔꯣꯖꯦꯛꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯚꯥꯏꯔꯁꯇ ꯍꯥꯏꯖꯤꯟꯈꯤꯕꯅꯤ ꯃꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤ ꯃꯍꯥꯛꯁꯨ ꯐꯔꯥꯟ ꯗꯤꯖꯥꯏꯟ ꯑꯗꯨ ꯀꯥꯏ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯩꯅꯗꯤ ꯔꯥꯖꯨꯗ ꯄꯤꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯍꯥꯏꯖꯤꯜꯂꯤ ꯔꯥꯖꯨꯗ ꯍꯪꯉꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯊꯒꯦꯒ ꯈꯥꯡꯈꯤ ꯃꯗꯨꯒꯤ ꯔꯥꯟꯆꯣꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯗꯤꯖꯥꯏꯟꯒꯤ ꯋꯥꯁꯦ ꯇꯧꯊꯣꯛꯄꯤꯌꯨꯗ ꯑꯩꯗꯤ ꯗꯥꯏꯔꯦꯛ ꯏꯟꯚꯔꯇꯔ ꯑꯗꯨ ꯁꯥꯔꯒ ꯅꯪꯉꯣꯟꯗ ꯎꯠꯇꯣꯔꯤꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯚꯥꯏꯔꯁꯅ ꯅꯪꯅ ꯁꯥꯕ ꯍꯩꯔꯤꯕꯁꯤꯗꯤ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯏꯟꯚꯔꯇꯔ ꯅꯠꯇꯦ ꯃꯤ ꯕꯐꯝꯒ ꯁꯤꯕ ꯈꯛꯇꯅꯤ ꯅꯪꯅ ꯍꯩꯗꯣꯔꯤꯕꯁꯤ ꯃꯗꯨꯒꯤꯗꯤ ꯔꯥꯟꯆꯣꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯪꯉꯣꯟꯗ ꯏꯟꯚꯔꯇꯔ ꯑꯗꯨ ꯁꯣꯏꯗꯅ ꯁꯥꯔꯒ ꯎꯠꯀꯅꯤ ꯃꯁꯤ ꯑꯩꯒꯤ ꯋꯥꯁꯛꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯏꯟꯚꯔꯇꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯁꯤ ꯅꯪꯒꯤ ꯅꯃꯤꯡꯗ ꯂꯧꯔ ꯊꯣꯟꯒꯦ ꯃꯔꯝꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯗ ꯏꯟꯚꯦꯟꯠ ꯇꯧꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯈꯣꯏꯁꯨ ꯆꯞ ꯌꯨꯡꯗꯨꯅ ꯂꯩꯈꯤ ꯃꯗꯨ ꯚꯥꯏꯔꯁꯅ ꯍꯥꯏꯔꯛꯏ ꯐꯔꯥꯟ ꯔꯥꯖꯨ ꯅꯈꯣꯏ ꯑꯅꯤꯁꯤ ꯍꯌꯦꯡ ꯑꯩꯒꯤ ꯑꯣꯐꯤꯁꯇ ꯊꯦꯡꯅꯁꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯚꯥꯏꯔꯁꯀꯤ ꯑꯣꯐꯤꯁꯇ ꯐꯝꯗꯨꯅ ꯂꯩ ꯃꯈꯣꯏꯅꯤꯅ ꯚꯥꯏꯔꯁꯇ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯁꯥꯔꯒꯤ ꯉꯔꯥꯡꯒꯤ ꯆꯥꯛꯂꯦꯟ ꯑꯗꯨ ꯄꯔ ꯄ꯭ꯂꯦꯠꯇ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯗꯣꯔꯤꯕꯅꯣ ꯑꯩꯈꯣꯏ ꯁꯤꯡꯉꯨ ꯍꯥꯏꯕꯁꯨ ꯁꯤꯡꯖꯔꯒꯦ ꯃꯗꯨꯏ ꯐꯔꯥꯟ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯇꯨꯡꯗꯗꯤ ꯀꯅꯥꯝꯇꯒꯤ ꯂꯨꯍꯣꯡꯕꯗ ꯆꯪꯖꯔꯔꯣꯏ ꯃꯗꯨ ꯔꯥꯖꯨꯅ ꯍꯣꯏ ꯑꯩꯗꯤ ꯏꯁꯥꯒꯤ ꯂꯨꯍꯣꯡꯕꯗ ꯐꯥꯎ ꯆꯪꯖꯔꯔꯣꯏ ꯏꯁꯥꯒꯤ ꯂꯨꯍꯣꯡꯕꯗꯤ ꯂꯥꯏꯗꯅ ꯂꯨꯍꯣꯡꯕ ꯐꯥꯎ ꯂꯨꯍꯣꯡꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯥꯏꯔꯁꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯅꯃꯥ ꯅꯄꯥꯗꯨꯁꯨ ꯂꯨꯍꯣꯡꯂꯝꯂꯣꯏꯗꯕꯅꯤꯅꯦ ꯀꯔꯤꯒꯨꯝꯕ ꯂꯨꯍꯣꯡꯂꯝꯗ ꯇꯥꯔꯒꯗꯤ ꯁꯪꯁꯥꯔ ꯑꯁꯤꯗꯅꯦ ꯏꯗꯤꯌꯠ ꯑꯅꯤ ꯄꯣꯛꯏꯁꯦ ꯄꯣꯛꯑꯝꯃꯣꯏꯗꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯚꯥꯏꯔꯁ ꯑꯗꯨ ꯍꯧꯒꯠꯂꯗꯨꯅ ꯕꯣꯔꯗ ꯑꯃ ꯄꯨꯁꯜꯂꯛꯏ ꯑꯃꯁꯨꯡ 2,50,00,000,000ꯒꯤ ꯐꯤꯒꯔ ꯑꯃ ꯏꯈꯤ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯐꯤꯒꯔ ꯑꯁꯦ ꯔꯥꯟꯆꯣ ꯗꯥꯁꯀꯤ ꯃꯄꯥ ꯁꯃꯜ ꯗꯥꯁꯀꯤ ꯃꯟꯊꯂꯤ ꯏꯟꯀꯝꯅꯤ ꯃꯁꯤꯗꯒꯤ 0 ꯀꯛꯊꯠꯈꯤꯕ ꯇꯥꯔꯒꯁꯨ ꯀꯔꯤꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯑꯗꯨꯒ 0 ꯁꯨꯈꯤꯕ ꯇꯥꯔꯒꯗꯤ ꯐꯔꯥꯟ ꯑꯩꯈꯣꯏ ꯅꯄꯥꯒꯤ ꯃꯟꯊꯂꯤ ꯏꯟꯀꯝꯅꯤ ꯑꯗꯨꯒ ꯃꯁꯤꯗꯒꯤ 0 ꯀꯛꯊꯠ ꯇꯥꯔꯒꯗꯤ ꯔꯥꯖꯨ ꯅꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯁꯤꯖꯤꯟꯅꯅꯕ ꯃꯟꯊꯂꯤ ꯏꯟꯀꯝ ꯑꯗꯨ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯅꯈꯣꯏꯗꯤ ꯌꯥꯝꯅ ꯋꯥꯅ ꯃꯐꯝ ꯑꯁꯤꯗ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯃꯛꯈꯤꯕꯅꯤ ꯑꯗꯨꯒ ꯔꯦꯟꯆꯣ ꯗꯥꯁꯀꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯄꯥꯁ ꯇꯧꯒꯦꯔꯥ ꯐꯦꯜ ꯑꯣꯏꯒꯦꯔꯥ ꯀꯔꯤꯝꯇ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯃꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯆꯇꯨꯔꯥꯃꯂꯤꯡꯒꯝꯒꯤ ꯀꯥꯗ ꯍꯣꯡꯖꯤꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯦꯗꯚꯥꯏꯁ ꯑꯁꯤ ꯂꯧ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯆꯥꯟꯆꯔꯒ ꯁꯨꯝ ꯂꯩꯃꯤꯟꯅꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯁꯣꯏꯗꯅ ꯃꯥꯡꯉꯛꯀꯅꯤ ꯃꯗꯨꯗꯒꯤꯗꯤ ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯡ 2 ꯇꯥꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯀꯣꯚꯤꯗ ꯂꯥꯛꯇꯨꯅ ꯃꯃꯥꯡꯊꯛꯇ ꯇꯧꯈꯤꯕ ꯃꯍꯥꯛꯁꯨ ꯄꯋꯥꯔ ꯅꯦꯞ ꯂꯧꯏ ꯑꯗꯨꯒ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯐꯥꯜꯍꯜꯂꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯔꯥꯖꯨ ꯑꯃꯁꯨꯡ ꯐꯔꯥꯟꯅ ꯎꯔꯨꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯁꯨ ꯁꯦꯚꯤꯡ ꯇꯧꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣꯗꯅ
ꯃꯈꯣꯏꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯂꯦꯇꯤꯟꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯗꯨꯒꯤꯗꯤ ꯔꯥꯟꯆꯣꯅ ꯍꯥꯏꯔꯛꯏ ꯚꯥꯏꯔꯁꯅ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯗꯤꯚꯥꯏꯗ ꯔꯨꯜ ꯄꯣꯂꯤꯁꯤ ꯁꯥꯟꯅꯔꯤꯕꯅꯤ ꯅꯪ ꯀꯩꯗꯧꯕꯒꯤ ꯀꯤꯔꯤꯕꯅꯣ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯒ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔ ꯂꯣꯏꯔꯦ ꯃꯗꯨꯅ ꯔꯥꯖꯨꯅ ꯍꯥꯏꯔꯛꯏ ꯀꯤꯗ ꯌꯥꯗꯕꯒꯤ ꯀꯤꯔꯤꯕꯅꯤ ꯃꯁꯤꯗ ꯃꯈꯣꯏꯅ ꯈꯟꯅꯔꯤꯕ ꯑꯁꯤ ꯔꯥꯖꯨ ꯑꯁꯤ ꯆꯇꯨꯔꯒꯤ ꯀꯥꯗ ꯂꯩꯔꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ ꯃꯗꯨꯒꯤ ꯔꯥꯖꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤꯅꯦ ꯃꯥꯔꯛ ꯌꯥꯝꯅ ꯐꯪꯉꯒ ꯄꯥꯁ ꯇꯧꯗꯕ ꯌꯥꯗꯦ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯗꯕ ꯌꯥꯗꯦ ꯇꯣꯂꯣꯞ ꯆꯥꯗꯕ ꯌꯥꯗꯦ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯗꯣꯔꯤꯕꯅꯤ ꯑꯩꯁꯦ ꯅꯪꯗꯧꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥ ꯃꯁꯨꯗꯤ ꯅꯠꯇꯦ ꯃꯗꯨꯒꯤ ꯐꯔꯥꯅ ꯀꯩꯗꯧꯔꯒꯦ ꯏꯃꯨꯡ ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯒ ꯑꯗꯨꯝ ꯄꯥꯁ ꯇꯧꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯃꯗꯨꯅ ꯔꯥꯖꯨꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯤꯅꯥꯏꯒ ꯆꯞ ꯃꯥꯟꯅꯔꯦꯅꯦ ꯃꯍꯥꯛꯀꯤ ꯋꯥꯗ ꯉꯥꯡꯉꯤꯅꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯐꯔꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯋꯥ ꯉꯥꯡꯕꯗ ꯈꯔ ꯌꯦꯡꯉ ꯉꯥꯡꯉꯨ ꯅꯪ ꯂꯥꯏꯟ ꯀ꯭ꯔꯣꯁ ꯇꯧꯔꯛꯇꯣꯔꯦ ꯃꯗꯨꯅ ꯔꯥꯖꯨꯅ ꯑꯩ ꯂꯥꯏꯟ ꯀ꯭ꯔꯣꯁ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯦ ꯂꯥꯏꯟ ꯑꯃ ꯌꯦꯛꯄꯒꯤ ꯋꯥꯅꯤ ꯑꯩꯁꯦ ꯏꯃꯨꯡ ꯁꯄꯣꯔꯠ ꯇꯧꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯏꯃꯥꯅ ꯐꯪꯂꯛꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯁꯨ ꯇꯪꯈꯥꯏ ꯑꯃꯗꯤ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯇ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯀꯃꯨꯁꯨ ꯂꯨꯍꯣꯡꯕ ꯌꯥꯗꯅ ꯂꯩꯔꯦ ꯃꯔꯝꯗꯤ ꯅꯨꯄꯥ ꯃꯌꯨꯝꯅ ꯃꯥꯔꯨꯇꯤ 500 ꯄꯤꯌꯣꯅ ꯍꯥꯏꯔꯦ ꯌꯦꯡꯉꯨ ꯆꯍꯤ 5 ꯑꯁꯤꯗ ꯏꯃꯥꯅ ꯁꯥꯔꯤ ꯑꯍꯟꯕ ꯑꯝꯇ ꯁꯦꯠꯇꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯐꯔꯥꯟ ꯍꯥꯏꯔꯦ ꯐꯔꯦ ꯅꯪꯅ ꯇꯧꯅꯤꯡꯕꯗ ꯇꯧꯔꯣ ꯁꯨꯝ ꯃꯔꯩ ꯌꯦꯠꯅꯕ ꯃꯇꯝꯗ ꯑꯥꯔꯒꯨꯃꯦꯟ ꯇꯧꯅꯕ ꯃꯇꯝꯗ ꯅꯪꯅ ꯏꯃꯥꯒꯤ ꯁꯥꯔꯤ ꯌꯥꯎꯁꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩꯗꯤ ꯀꯔꯤ ꯍꯥꯏꯗꯣꯔꯤꯕ ꯃꯗꯨꯒꯤ ꯔꯥꯟꯆꯣꯅ ꯍꯥꯏꯔꯦ ꯌꯦꯡꯉꯨ ꯑꯗꯨ ꯇꯥꯔꯒꯗꯤ ꯆꯍꯤ ꯑꯃꯗ ꯁꯥꯔꯤ ꯀꯌꯥꯃꯨꯛꯀꯗꯤ ꯌꯥꯒꯅꯤ ꯐꯥꯒꯤ ꯇꯧꯔꯛꯀꯅꯨꯀꯣ ꯅꯥꯇꯩ ꯆꯥꯗꯅ ꯍꯥꯏꯗꯨꯅ ꯔꯥꯖꯨꯅ ꯁꯥꯎꯔꯛꯏ ꯃꯗꯨꯒꯤ ꯔꯥꯟꯆꯣ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯦ ꯔꯥꯖꯨ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯅꯤ ꯀꯩꯗꯧꯔꯒꯦ ꯀꯅꯥꯒꯨꯝꯕ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕꯁꯦ ꯃꯥꯔꯛꯀꯤ ꯈꯛꯇ ꯈꯜꯂꯒ ꯇꯝꯒꯅꯨ ꯍꯩꯅꯕ ꯇꯝꯒꯗꯕꯅꯤ ꯑꯗꯨꯒ ꯑꯦꯛꯖꯥꯝꯒꯤ ꯈꯛꯇꯗꯤ ꯈꯟꯒꯅꯨ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯇꯝꯒꯗꯕ ꯅꯠꯇꯦ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯇꯝꯒꯗꯕꯅꯤ ꯁꯛꯁꯦꯁꯀꯤ ꯃꯇꯨꯡꯗ ꯀꯣꯏꯅ ꯏꯟꯅꯒꯅꯨ ꯅꯪꯅ ꯏꯟꯅꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯦꯛꯁꯦꯂꯦꯟꯁꯀꯤ ꯃꯇꯨꯡꯗ ꯏꯟꯅꯒꯗꯕꯅꯤ ꯃꯥꯏ ꯄꯥꯛꯄꯗꯨꯗꯤ ꯅꯪꯒꯤ ꯃꯇꯨꯡꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯂꯗꯕꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯔꯝꯕ ꯕꯕꯥꯅ ꯍꯥꯏꯅꯣ ꯕꯕꯥ ꯔꯟꯆꯣꯔꯗꯥꯁꯅ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯔꯥꯖꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯗꯨꯅ ꯊꯣꯛꯂꯛꯏ ꯃꯗꯨꯒꯤꯗꯤ ꯐꯔꯥꯟꯅ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯤꯗꯨꯕꯣ ꯑꯩꯈꯣꯏ ꯇꯣꯞ ꯇꯧꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯅꯊꯤꯡ ꯏꯁ ꯏꯝꯄꯣꯁꯤꯕꯜ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯐꯔꯥꯟꯒꯤ ꯇꯨꯠꯄꯦꯁ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯀꯥꯞꯊꯣꯛꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯇꯨꯠꯄꯦꯁ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯥꯞꯆꯤꯜꯂꯨ ꯌꯥꯕ꯭ꯔ ꯌꯦꯡꯉꯨ ꯅꯪꯕꯨ ꯅꯊꯤꯡ ꯏꯁ ꯏꯝꯄꯣꯁꯤꯕꯜ ꯍꯥꯏꯕ ꯇꯥꯏ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯐꯔꯥꯟꯁꯨ ꯃꯊꯟꯇ ꯃꯪꯉꯗꯨꯅ ꯂꯩꯍꯧꯏ ꯃꯗꯨꯒꯤꯗꯤ ꯔꯥꯖꯨꯁꯨ ꯆꯇꯨꯔꯒꯤ ꯃꯅꯥꯛꯇ ꯂꯩꯈ꯭ꯔꯦ ꯆꯇꯨꯔꯁꯨ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯃꯃꯤꯠ ꯁꯤꯡꯅꯕ ꯑꯃꯁꯨꯡ ꯕ꯭ꯔꯦꯟ ꯁꯥꯔꯞ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯕꯥꯕꯥ ꯑꯃꯒꯤ ꯒꯨꯂꯤ ꯑꯃ ꯆꯥꯏ ꯒꯨꯂꯤꯗꯨ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯃꯣꯏ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯊꯣꯛꯏ ꯃꯈꯣꯜ ꯀꯅꯥꯝꯇ ꯊꯣꯛꯍꯟꯗꯕꯤꯗꯅꯤ ꯃꯍꯥꯛꯅ ꯊꯣꯛꯏꯁꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯁꯥꯏꯂꯦꯟꯁꯔ ꯍꯥꯏꯗꯨꯅ ꯊꯣꯛꯍꯟꯈꯤ ꯃꯍꯥꯛꯅ ꯃꯃꯣꯏ ꯑꯁꯤ ꯊꯣꯛꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯤꯉꯣꯟꯗ ꯍꯦꯛ ꯇꯥꯏꯅꯩ ꯃꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯁꯥꯎꯅꯕꯅ ꯂꯣꯏꯔꯕꯅꯤ ꯁꯥꯏꯂꯦꯟꯁꯔ ꯑꯁꯤ ꯅꯣꯡꯃꯗ ꯄꯨꯡ 19ꯗꯤ ꯆꯤꯟꯐꯥ ꯄꯨꯗꯨꯅ ꯂꯩ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯇꯣꯞ ꯇꯧꯕ ꯉꯝꯗ ꯇꯥꯔꯒꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯇꯣꯞ ꯇꯧꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ 18+ ꯃꯦꯒꯥꯖꯤꯟꯁꯤꯡ ꯑꯁꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗ ꯑꯍꯤꯡꯗ ꯆꯠꯂꯗꯨꯅ ꯊꯣꯡ ꯑꯗꯨ ꯂꯪꯁꯤꯜꯂꯤ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯃꯦꯒꯥꯖꯤꯟ ꯑꯗꯨ ꯄꯥꯗꯨꯅ ꯂꯩꯍꯟꯈꯤ ꯆꯇꯨꯔꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯔꯥꯟꯆꯣꯅ ꯂꯣꯏꯅ ꯈꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯄ꯭ꯂꯥꯟ ꯑꯃ ꯌꯥꯠꯄ ꯍꯧꯈꯤ ꯄꯥꯔꯥ ꯇꯝꯕꯤꯕꯇ ꯅꯠꯇꯅ ꯔꯥꯖꯨꯕꯨꯁꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯄ꯭ꯂꯥꯟ ꯑꯁꯤ ꯁꯤꯟꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤ ꯇꯤꯆꯔ ꯗꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯐꯪꯁꯟ ꯑꯗꯨꯒꯤ ꯑꯣꯄꯅꯤꯡ ꯁ꯭ꯄꯤꯆ ꯑꯁꯤ ꯆꯇꯨꯔꯅ ꯄꯤꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯕꯨ ꯏꯝꯄ꯭ꯔꯦꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯌꯟ ꯑꯣꯏꯔꯤꯕ ꯗꯨꯕꯦꯗ ꯁ꯭ꯄꯤꯆ ꯑꯗꯨ ꯌꯥꯝꯅ ꯁꯨද්ධ ꯍꯤꯟꯗꯤꯗ ꯏꯍꯟꯈꯤ ꯏꯔꯤꯕ ꯁꯨদ্ধ ꯍꯤꯟꯗꯤ ꯑꯗꯨ ꯗꯨꯕꯦꯅ ꯑꯥꯊ꯭ꯔ ꯍꯥꯏꯒꯦ ꯇꯧꯕ ꯃꯇꯝꯗ ꯑꯥꯊ꯭ꯔ ꯍꯥꯏꯕꯤꯔꯅꯨ ꯌꯥꯔꯦ ꯑꯩ ꯆꯤꯟꯐꯥ ꯑꯗꯨꯝ ꯄꯨꯖꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯗꯨꯕꯦꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯛꯈꯤꯗꯦ ꯔꯦꯟꯆꯣ ꯑꯃꯁꯨꯡ ꯐꯔꯥꯟꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄ ꯁꯥꯔꯗꯨꯅ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯑꯣꯐꯤꯁꯇ ꯐꯣꯟ ꯑꯃ ꯇꯧꯍꯜꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯈꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯗꯨꯅ ꯄ꯭ꯔꯤꯟꯠ ꯑꯥꯎꯠ ꯂꯧꯊꯣꯛꯄꯤꯔꯝꯃꯣ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯒ ꯍꯜꯂꯛꯑꯒ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯥꯟꯆꯣ ꯑꯃꯁꯨꯡ ꯐꯔꯥꯟ ꯗꯨꯕꯦꯒꯤ ꯃꯅꯥꯛꯇ ꯂꯩ ꯗꯨꯕꯦ ꯁꯥꯔꯕꯨ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯅꯤꯡꯁꯤꯡꯍꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯇꯥꯏꯞ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯍꯥꯏꯕꯗꯤ ꯗꯨꯕꯦꯅ ꯇꯥꯏꯞ ꯇꯧꯔꯤꯕ ꯁ꯭ꯄꯤꯆ ꯑꯗꯨꯒꯤ ꯋꯥꯔꯗ ꯈꯔ ꯑꯗꯨ Ctrl H ꯁꯤꯖꯤꯟꯅꯗꯨꯅ ꯔꯤꯄ꯭ꯂꯦꯁ ꯇꯧꯈꯤ ꯍꯥꯏꯕꯗꯤ ꯃꯥꯏꯀ꯭ꯔꯣꯁꯣꯐꯠ ꯋꯥꯔꯗꯇꯗꯤ ꯋꯥꯔꯗ ꯑꯃꯕꯨ ꯋꯥꯔꯗ ꯑꯃꯅ ꯍꯦꯛꯇ ꯔꯤꯄ꯭ꯂꯦꯁ ꯇꯧꯕ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯆꯃꯠꯀꯥꯔ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯕꯗꯤ ꯑꯉꯛꯄ ꯊꯧꯗꯣꯛ ꯍꯥꯏꯕ ꯄꯣꯠ ꯑꯁꯤ ꯃꯥꯅ ꯕꯂꯥꯠꯀꯥꯔ ꯍꯥꯏꯗꯨꯅ ꯃꯍꯨꯠ ꯁꯤꯟꯗꯣꯛꯈꯤ ꯕꯂꯥꯠꯀꯥꯔ ꯍꯥꯏꯇꯥꯔꯒꯗꯤ ꯏꯖꯠ ꯃꯥꯡꯍꯟꯕ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯆꯃꯠꯀꯥꯔ ꯍꯥꯏꯒꯗꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯕꯂꯥꯠꯀꯥꯔ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯍꯥꯏꯔꯛꯂꯗꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯋꯥꯐꯝ ꯈꯔ ꯑꯃꯁꯨ ꯆꯦꯟꯖ ꯇꯧꯊꯣꯛꯈꯤ ꯐꯔꯥꯟꯅ ꯆꯇꯨꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯀꯤꯍꯜꯂꯗꯨꯅ ꯅꯪꯒꯤ ꯊꯋꯥꯏ ꯑꯁꯤ ꯃꯥꯡꯒꯗꯕꯒꯤ ꯆꯥꯟꯁ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯃꯍꯥꯛꯁꯨ ꯄꯥꯈꯠꯇꯨꯅ ꯂꯩ ꯃꯗꯨꯗꯒꯤꯗꯤ ꯐꯣꯟ ꯑꯁꯤ ꯃꯍꯥꯛꯅ ꯔꯦꯟꯆꯣꯗ ꯑꯃꯨꯛ ꯄꯤꯈꯤ ꯔꯦꯟꯆꯣꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯃꯈꯣꯏꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯐꯣꯟ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯔꯥꯟꯆꯣꯅ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯔꯒ ꯍꯧꯖꯤꯛꯇꯤ
ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯂꯝꯈꯥꯡ ꯆꯠꯄ ꯃꯇꯝꯗ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯇ꯭ꯔꯥꯐꯤꯛ ꯂꯥꯏꯠ ꯑꯗꯨ ꯔꯦꯗ ꯉꯥꯜꯂꯛꯄ ꯃꯇꯝꯗ ꯇꯞꯅ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯈꯪꯉꯗꯤ ꯌꯥꯝ ꯐꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯄ꯭ꯔꯤꯟꯠ ꯑꯥꯎꯠ ꯑꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯁꯦꯝꯗꯣꯛꯂꯕ ꯁ꯭ꯄꯤꯆ ꯑꯗꯨ ꯆꯇꯨꯔꯗ ꯄꯤꯈꯤ ꯆꯇꯨꯔꯗ ꯃꯍꯥꯛꯅ ꯁꯥꯏꯂꯦꯟꯁꯔ ꯀꯧꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯁꯥꯎꯋꯤ ꯑꯃꯁꯨꯡ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯗꯨꯅ ꯆꯠꯈꯤ ꯗꯨꯕꯦꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯗꯥꯏꯔꯦꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯗꯥꯏꯔꯦꯛꯇꯔꯅ ꯃꯍꯥꯛ ꯀꯧꯔꯛꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯍꯟꯗꯨꯅ ꯂꯥꯛꯏ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯔꯥꯟꯁꯣꯒ ꯊꯦꯡꯅꯈꯤ ꯔꯥꯟꯁꯣꯗ ꯗꯥꯏꯔꯦꯛꯇꯔꯅꯗꯤ ꯑꯩ ꯀꯧꯁꯨ ꯀꯧꯗꯅ ꯅꯪꯅ ꯊꯥꯔꯤꯕꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯩꯈꯣꯏꯅꯗꯤ ꯅꯪ ꯀꯧꯋꯦ ꯍꯥꯏꯕꯁꯨ ꯅꯠꯇꯅ ꯅꯤꯡꯁꯤꯡꯍꯧꯕꯅꯤ ꯍꯥꯏꯕ ꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯈꯤ ꯃꯗꯨꯗ ꯂꯥꯏꯕ꯭ꯔꯦꯔꯤꯌꯟ ꯑꯗꯨꯁꯨ ꯁꯥꯎꯗꯨꯅ ꯂꯩꯍꯧꯏ ꯆꯇꯨꯔꯒꯤ ꯃꯍꯥꯛꯀꯤ ꯁ꯭ꯄꯤꯆ ꯄꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯇꯥꯈꯤ ꯍꯥꯏꯕꯗꯤ ꯇꯤꯆꯔ ꯗꯦ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯒꯤ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯤꯐ ꯒꯦꯁ ꯑꯣꯏꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯀꯤ ꯁ꯭ꯄꯤꯆ ꯑꯗꯨ ꯍꯧꯔꯦ ꯃꯍꯥꯛꯅ ꯁ꯭ꯄꯤꯆ ꯍꯧꯔꯛꯄ ꯃꯇꯝꯗ ꯂꯥꯏꯕ꯭ꯔꯦꯔꯤꯌꯟ ꯗꯨꯕꯦ ꯑꯗꯨꯅꯗꯤ ꯃꯍꯥꯛꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗꯤ ꯑꯩꯅ ꯏꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯃꯍꯥꯛꯁꯨ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯅꯨꯡꯁꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤꯕꯅꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯆꯤꯐ ꯒꯦꯁ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯁꯨꯡ ꯗꯥꯏꯔꯦꯛꯇꯔꯕꯨ ꯑꯍꯥꯟꯕꯗ ꯋꯦꯜꯀꯝ ꯇꯧꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯋꯦꯜꯀꯝ ꯇꯧꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯍꯥꯏꯔꯛꯏ ICEꯅ ꯉꯁꯤ ꯐꯥꯎꯕ ꯑꯇꯤꯌꯥ ꯄꯛꯅ ꯋꯥꯡꯗꯨꯅ ꯆꯠꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯁꯤꯅ ꯊꯣꯟꯕ ꯉꯥꯛꯇꯅꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯆꯍꯤ 32 ꯆꯨꯞꯅ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯀꯣꯂꯦꯖ ꯑꯁꯤꯗ ꯃꯤ ꯀꯌꯥꯕꯨ ꯏꯖꯠ ꯃꯥꯡꯍꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯍꯜꯂꯗꯨꯅ ꯂꯥꯛꯈꯤ ꯍꯥꯏꯕꯗꯤ ꯕꯂꯥꯠꯀꯥꯔ ꯍꯥꯏꯔꯤꯕ ꯋꯥꯔꯗ ꯑꯁꯤꯒ ꯆꯃꯠꯀꯥꯔ ꯍꯥꯏꯔꯤꯕ ꯋꯥꯔꯗ ꯑꯁꯤꯒ ꯆꯦꯟꯖ ꯇꯧꯅꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯑꯁꯥ ꯇꯧꯔꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯃꯤ ꯀꯌꯥꯃꯔꯨꯝꯁꯨ ꯏꯖꯠ ꯃꯥꯡꯍꯟꯈꯤꯒꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯅꯣꯛꯄꯅ ꯋꯥꯟꯊꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯃꯤ ꯏꯖꯠ ꯃꯥꯡꯍꯟꯕ ꯉꯝꯂꯤꯕꯁꯤꯕꯨ ꯀꯝꯗꯧꯕꯖꯥꯠꯅꯣ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯍꯥꯛꯅ ꯉꯁꯤ ꯉꯝꯖꯔꯤꯕ ꯑꯁꯤ ꯉꯝꯂꯤꯕꯅꯤ ꯄꯨꯡ ꯑꯃꯁꯨꯡ ꯃꯤꯅꯤꯠ ꯑꯁꯤ ꯌꯥꯝꯅ ꯍꯩꯅ ꯁꯤꯖꯤꯟꯅꯩ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯤꯕꯁꯤ ꯃꯉꯣꯟꯗꯒꯤꯕꯨ ꯇꯝꯕ ꯌꯥꯔꯤꯕꯅꯤꯅꯦ ꯉꯁꯤꯗꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦ ꯑꯗꯨꯕꯨ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯀꯌꯥꯃꯔꯨꯝꯗ ꯁꯟꯗꯣꯛꯈ꯭ꯔꯒꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯕꯨ ꯍꯦꯛ ꯂꯩꯔꯨꯕ ꯖꯒꯥ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯁꯨ ꯏꯖꯠ ꯃꯥꯡꯍꯟꯒꯅꯤ ꯃꯍꯥꯛꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯅꯣꯛꯄꯅ ꯋꯥꯟꯊꯅꯈꯤ ICEꯒꯤ ꯃꯃꯤꯡ ꯑꯁꯤ ꯃꯃꯤꯡ ꯆꯠꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯗꯨꯕꯦ ꯑꯗꯨꯁꯨ ꯀꯣꯛ ꯄꯥꯏꯗꯨꯅ ꯈꯥꯡꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯁꯨ ꯍꯧꯅ ꯅꯣꯛꯏ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯅ ꯎꯠꯀꯅꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯇꯝꯂꯤꯕ ꯁꯥꯇ꯭ꯔ ꯑꯁꯤꯅ ꯃꯤꯕꯨ ꯏꯖꯠ ꯃꯥꯡꯍꯟꯕ ꯉꯝꯕꯒꯤ ꯆꯥꯡ ꯑꯁꯤꯗꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯀꯣꯂꯦꯖ ꯑꯃꯠꯇꯗ ꯂꯩꯔꯝꯃꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯎꯠꯀꯅꯤ ꯃꯗꯨꯒꯤ ꯆꯇꯨꯔꯅ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯅꯣꯛꯂꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯁꯛꯐꯝ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯁꯛꯐꯝ ꯑꯃꯗ ꯑꯣꯟꯈꯤ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯃꯟꯇ꯭ꯔꯤꯖꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃ ꯄꯤ ꯃꯗꯨꯕꯨ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯄꯤꯔꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯁꯦꯜ ꯊꯨꯝ ꯄꯩꯁꯥ ꯅꯨꯡꯁꯥ ꯀꯥꯏꯊꯕꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯤꯡꯕꯅꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯗꯤ ꯍꯛꯆꯥꯡ ꯁꯄ꯭ꯂꯥꯏ ꯇꯧꯕꯒꯤ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡꯕꯨ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯁꯄ꯭ꯂꯥꯏ ꯇꯧꯔꯒ ꯏꯖꯠ ꯃꯥꯡꯍꯟꯕꯒꯤ ꯊꯕꯛ ꯑꯁꯤꯅ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯅꯤ ꯍꯥꯏꯔꯤꯕꯁꯤ ꯃꯗꯨ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯗꯨꯕꯦ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯋꯥꯟꯊꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯦ ꯃꯗꯨꯒꯤ ꯍꯥꯏꯔꯛꯏ ꯃꯤ ꯈꯨꯗꯤꯡꯃꯛꯅꯗꯤ ꯍꯛꯆꯥꯡ ꯑꯁꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯅꯤ ꯑꯗꯨꯕꯨ ꯃꯟꯇ꯭ꯔꯤ ꯑꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯏꯖꯠ ꯃꯥꯡꯍꯟꯒꯟꯕ ꯅꯨꯄꯥ ꯑꯁꯤꯗ ꯍꯛꯆꯥꯡ ꯀꯌꯥꯃꯔꯨꯝ ꯑꯗꯨ ꯁꯤꯟꯅꯔꯕꯅꯤꯅ ꯃꯍꯥꯛꯅ ꯃꯗꯨꯒꯤ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯁꯤꯖꯤꯟꯅꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯅꯁꯨ ꯂꯦꯞꯇꯦ ꯃꯍꯥꯛꯅ ꯃꯃꯣꯏ ꯊꯣꯛꯄꯒꯤ ꯋꯥꯔꯤ ꯑꯁꯤ ꯁꯪꯁꯀ꯭ꯔꯤꯠꯀꯤ ꯁ꯭ꯂꯣꯛ ꯑꯣꯏꯅꯁꯨ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯅꯣꯛꯄꯅ ꯋꯥꯟꯊꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯟꯇ꯭ꯔꯤ ꯑꯃꯁꯨꯡ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨ ꯁꯥꯎꯗꯨꯅ ꯁ꯭ꯇꯦꯖꯇ ꯀꯥꯈꯠꯂꯛꯇꯨꯅ ꯃꯍꯥꯛꯅ ꯆꯇꯨꯔꯕꯨ ꯈꯨꯄꯥꯛꯅ ꯊꯥꯗꯅ ꯐꯨꯈꯤ ꯈꯣꯡꯕꯥꯟꯅ ꯐꯥꯎꯕ ꯀꯥꯎꯈꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯉꯛꯆꯥꯟꯅꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤ ꯔꯥꯟꯆꯣꯅ ꯔꯥꯖꯨꯗ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯈꯪꯗꯕꯤꯗ ꯆꯤꯟꯐꯥ ꯄꯝꯄꯨꯗ ꯄꯨ ꯇꯥꯔꯒꯗꯤ ꯃꯁꯤ ꯊꯣꯛꯄ ꯇꯥꯕꯅꯤ ꯀꯣꯂꯦꯖꯇꯗꯤ ꯅꯪ ꯅꯁꯥꯅ ꯅꯁꯥ ꯏꯖꯠ ꯀꯟꯖꯕ ꯌꯥꯏ ꯑꯗꯨꯕꯨ ꯆꯍꯤ 90 ꯅꯪꯒꯤ ꯏꯖꯠ ꯑꯗꯨ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦꯗꯅ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯖꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯑꯁꯨꯛ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯔ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯏ